Miyamna masak khangna bidrabasu ngasidi lamdam asida nupi entrepreneur ki masing nongma nongmagi asumak hengalakli. Imphal Tudena lamdam asigi tongan ba hiram kayada maipaklabi nupi singa unajaduna lakpagi manung channa ngasisu ising hapnadaba syntax chahum lomda matam gi oiba local gi haising liduna thamba amadi tongan ba haising gi achar sing chahi chupa leptana phanghalibi mayang lambam memaga unajabagi paudam thamseri. Kakching Ningthau Laikai Mayang Lambam Memana Syntax Chahum Lomda Local Gi Tongan Ba Hai Makhal Sing Khomjinduna Chahi Chupa Liduna Thamli Ngasidi Mahaki M8 speakers na Matam Naidana Kaithelda Hai Makhal Khudingmaki Achar Sing Phanghanba Ngamle Lamdam asigi Laihauda Fangliba Hai Makhal Khudingmak Atay Lamgi Hai Singa Mahau Manade Lamdam asigi Haina Tonganba Mahau Ama Yauri Haira Singbu Patuna Manghan Biganu Yamna Fazana Mathang Chahigi Hai Palakpa Matam Adu Fauba Liraga Tambayai Memana Liraga Tamliba Hai Sing Asina Achar Oina Amuk Puthoknaba Hotnabada Nupi Yangkhairomgi Mathakta Thabak Piri Lamdam asigi Nupi Khudingmak Mapan Thokna Thamoi Sengna Kathokpa Amaga Loinana Thabak Tauhaningbagi Apamba Lairibi Mayang Lambam Memana Lambi asida khongdarakibagi matangda wafam kayasu thamlakli 2006 asida koina yum sida aina sum yum palakpaga kuidana angang singsi pi ingai sida tawong khangdadana sum yum gi chana ba sum chemaga adumai tawbani aduna elisi amdrabada sahi adum kun yali adum josala mati kushale ada iche maroi na sagi iche na khoigi yumda haira chabagi romda oina mai onsilamak stagi khaji tawraga hojinga sigi laira iba yoraiba stage yokshan bira ineba si hotna bidringai da iche se hana kari hotna biram bage adum asu khangjage hoi sume ai si hotna dringai mamang sida ai school oza oi jarami kaksing area sida leiba Grace Cottage Academy sida ai adum oza moina adum chacharami ada ichena haujuk phawbada leira iba journey sida haurakpadagi hauna karamba mongda changsin birakpano haibado wari matik ama khatang che yam sibo wari me hai tare baji tasinga hai tare yam nungsi ba duga nung amarom da life journey nungai hai tare amarom da yam kai haini akoina dumaina khogi yumji panjalure ada ipuroi basisu hana thabak tawramaga thabak to khraba matam oibanina khogi senthungi mayam dum thingnei nongmagi ko dum paimana lobja singa khara khaibiraga su adum kaira saba haidu yadamena hingnana bagi adum hotnare du hona basida ina smaina araiba akoi yum sida hinau paim base ina semjalla kanda kaino sida aisum tawung khangdamnina ai akoiba dukan masa sida smaina tharuwa aina o ichena achar se saraga tharu kan sida mayam sina yam pamba hawi ena taraga dum aina thabasida dum amukso mu piro gana haiba adumai tawdagi aisi sum kati even no model pa chamaga silati yam yame ado dumaina school ji saluraga ademo ahang matam sida du sara kanda amu pithokwa dumai yam tawe ado journey si yam di sangi hai ta ai journey se matam gi hai khudingmak loksilaga syntax chahum lomda chahi amagi changadaba hai singadu liduna thamlaga Sejonaramdaida Lokthokpani Syntax da haptuna liraga thammiba khangatlaba masa sengba haising asi tek launa chahi aniromdi thamba yai lamdam asigi nupi singna mipan tangdana hotnariba thabak sing asida hena masak thokna tawba ngamnanaba lenga ki mari leinaba singi matengna chingba mathau tahori tawge khanna lepkhraba thabak khudingmak thamoi sengna kathokpa amaga yauna tawdragadi mai pakpa sungam ngamloi thabak adugi value khangna tawba mathau tai nupi na tawba thabak haibasitabu problem kaya ama thengnarakani khudingmak adu mayoknaba ngamba amadi thamoi sengna mayoknaba ama changi madudata mai pakpagi lambi da lakani haibagi thajaba mayang lambam memagi wakhalonda leihori iche huzik aikoina khangjaningi se matamduda akoigi 2006 tagini ko iche na hobira ise asuki mati kuire adaida matamduda achar saba matamda sijinarakpa akoigi technology sing haiba tare isam samna akoigi
ꯍꯩꯁꯤꯡꯁꯦ ꯃꯁꯤ ꯃꯇꯧ ꯀꯔꯝ ꯍꯥꯏꯅ ꯄꯠꯇꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯛꯐꯥꯏ ꯀꯥꯗꯅꯕ ꯃꯇꯝꯗꯨꯗꯅ ꯀꯔꯝ ꯍꯥꯏꯅ ꯍꯣꯠꯅꯕꯤꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯣꯠꯅꯕꯤꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯖꯒꯦ ꯆꯨꯝꯃꯦ ꯑꯗꯣ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯕ ꯃꯑꯣꯡꯗ ꯉꯁꯥꯏꯒꯤ ꯍꯩꯁꯤ ꯀꯛꯊꯠꯂꯅꯤ ꯌꯥꯝꯕ ꯅꯠꯇꯕꯅꯤना ꯖꯁ ꯀꯛꯊꯠꯂꯒ ꯊꯨꯝ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯑꯍꯤꯡ ꯑꯃꯅꯤ ꯇꯤꯡꯉꯅꯤ ꯑꯃꯨꯛ ꯐꯧꯗꯣꯛꯑꯒ ꯏꯆꯝ ꯆꯝꯕ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯪꯍꯜꯂꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯁꯦꯜ ꯇꯧꯕꯅꯦꯕ ꯏꯆꯝ ꯆꯝꯕ ꯃꯑꯣꯡꯗꯨꯗ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯌꯥꯝꯃꯛꯄꯅꯤꯅ ꯑꯌꯥꯝꯕ ꯁꯟꯂꯥꯏꯠꯇꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯗꯨꯃꯛꯅ ꯃꯇꯤꯛ ꯆꯥꯗꯕ ꯑꯩꯈꯣꯏꯒꯤ ꯔꯦꯅꯤ ꯁꯤꯖꯟꯒꯤ ꯃꯇꯝꯗ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯐꯦꯁ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏꯅ ꯗ꯭ꯔꯥꯏꯌꯔ ꯑꯃ ꯂꯧꯔꯦ ꯑꯗꯨꯒ ꯗ꯭ꯔꯥꯏꯌꯔꯁꯤꯗ ꯑꯩꯈꯣꯏꯒꯤ 6 ꯇ꯭ꯔꯦ ꯌꯥꯎꯕ ꯗ꯭ꯔꯥꯏꯌꯔ 36 kg ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯃ ꯂꯧꯔꯀꯥꯟꯗ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯤꯖꯟ ꯃꯇꯝꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯖꯤꯟꯅꯩ ꯑꯗꯒꯤ ꯃꯇꯝꯒꯤ ꯃꯌꯥꯝ ꯍꯩꯇꯨꯞ ꯃꯌꯥꯝ ꯀꯣꯛꯂꯛꯄ ꯑꯗꯒꯤꯗꯤ ꯍꯩ ꯁꯤꯡ ꯃꯌꯥꯝ ꯆꯥꯝꯃ ꯈꯣꯠꯂꯛꯄ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯂꯥꯏꯁꯔꯒꯨꯝꯕ ꯁꯤꯖꯤꯟꯅꯔꯛꯑꯦ ꯑꯗꯒꯤꯗꯤ ꯗꯔꯀꯥꯔ ꯂꯩꯕ ꯆꯤꯅꯤꯁꯤꯡ ꯇꯛꯅꯅꯕ ꯑꯩꯈꯣꯏꯅ ꯒ꯭ꯔꯥꯏꯟꯗꯔ ꯂꯧꯔꯒ ꯑꯗꯨꯝ ꯒ꯭ꯔꯥꯏꯟꯗꯔꯁꯤꯗ ꯇꯛꯈꯥꯏꯔꯒ ꯐꯖꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯃꯤꯅ ꯉꯥꯛꯇ ꯉꯝꯃꯛꯇꯕ ꯑꯗꯒꯤ ꯍꯩꯀ꯭ꯔꯨ ꯑꯁꯨꯕ ꯃꯇꯝꯒꯤ ꯄꯨꯊꯣꯛꯄꯁꯦ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗꯗꯤ ꯁꯨꯡꯕꯟꯗꯐꯥꯎ ꯁꯨꯔꯒꯐꯥꯎ ꯄꯨꯊꯣꯛꯑꯦꯕꯀꯣ ꯑꯗꯨ ꯃꯊꯪꯗꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯒ꯭ꯔꯥꯏꯟꯗꯔ ꯑꯃꯗ ꯐꯖꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯀꯥꯟda ꯁꯨꯔꯀꯥꯟꯗ ꯑꯗꯨꯒ ꯑꯗꯨꯝ ꯇꯛꯈꯥꯏꯔꯒ ꯑꯗꯨꯝ ꯁꯦꯜ ꯇꯧꯋꯦ ꯑꯗꯣ ꯑꯗꯨꯅ ꯌꯥꯝ ꯈꯨꯗꯛꯀꯤ ꯑꯣꯏꯕꯗ ꯑꯗꯨꯝ ꯇꯧꯕ ꯌꯥꯎꯋꯦꯕ ꯑꯗ ꯃꯔꯨꯑꯣꯏꯅ ꯏꯆꯦꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯪꯍꯜꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯟꯂꯥꯏꯠꯇ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯁꯦ ꯅꯨꯃꯤꯠꯀꯤ ꯃꯩꯁꯥꯁꯤꯗ ꯀꯪꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯍꯩ ꯑꯆꯥꯔꯁꯦ ꯁꯦꯝꯕꯤꯔꯛꯄꯅꯤ ꯍꯧꯖꯤꯛꯅ ꯏꯆꯦꯅ ꯍꯥꯏꯕꯤꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯌꯔ ꯑꯃ ꯂꯩꯕꯤꯔꯦ ꯍꯥꯏꯅꯁꯨ ꯍꯥꯏꯕꯤꯔꯦꯀꯣ ꯑꯗ ꯍꯧꯖꯤꯛ ꯏꯆꯦꯒꯤꯗ ꯊꯝꯕꯤꯔꯤꯕ ꯗ꯭ꯔꯥꯏꯌꯔꯁꯦ ꯃꯁꯤꯒꯤ ꯐꯥꯏꯅꯥꯟꯁꯁꯦ ꯏꯆꯦꯒꯤ ꯑꯔꯩꯕ ꯄꯩꯁꯥꯗꯒꯤ ꯍꯣꯠꯅꯕꯤꯔꯤꯔꯥ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯏꯁꯥꯅ ꯏꯁꯥꯗꯒꯤ ꯑꯗꯨꯝ ꯇꯧꯖꯕꯅꯦꯕ ꯁꯤꯁꯦ ꯑꯗꯨꯒ ꯗ꯭ꯔꯥꯏꯌꯔꯁꯤꯃ ꯂꯩꯕꯗ ꯏꯆꯦ ꯄꯩꯁꯥ ꯏꯆꯦꯒꯤ ꯁꯦꯟꯐꯝꯗꯒꯤ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯥꯗꯕꯤꯈꯤꯕ 95,000 ꯆꯪꯉꯦ ꯑꯣ ꯗ꯭ꯔꯥꯏꯌꯔꯁꯤꯃ ꯂꯩꯕꯗ ꯄ꯭ꯂꯁ ꯀꯩꯅꯣꯁꯦ ꯌꯥꯎꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯆꯥꯔꯖ ꯌꯥꯎꯗ꯭ꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗ ꯏꯆꯦꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯔꯛꯏꯕ ꯖꯔꯅꯤꯁꯤꯗ ꯍꯩꯁꯦ ꯑꯩꯈꯣꯏꯒꯤ ꯑꯆꯥꯔꯁꯦ ꯁꯤꯃ ꯁꯦꯝꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯀꯪꯍꯟꯕ ꯌꯥꯏ ꯁꯤꯁꯦ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯅꯆꯤꯡꯕ ꯈꯪꯕꯤꯔꯛꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯏꯆꯦꯁꯦ ꯇ꯭ꯔꯦꯅꯤꯡ ꯆꯠꯄꯤꯕꯒꯨꯝꯕ ꯂꯩꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯥꯒꯤ ꯍꯥꯟꯅꯒꯤ ꯅꯣꯂꯦꯖꯇꯒꯤ ꯈꯪꯕꯤꯔꯤꯔꯥ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯀꯛꯑꯀꯥꯟꯗ ꯑꯃꯨꯛ ꯊꯨꯝ ꯍꯥꯞꯆꯤꯜꯂꯒ ꯐꯧꯕꯤ ꯈꯣꯠꯄꯤ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯦꯕꯀꯣ ꯑꯍꯥꯟꯕꯗꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯥꯡꯅ ꯑꯗꯨꯝ ꯆꯍꯤ 4-5 ꯑꯃ ꯁ꯭ꯀꯨꯜꯁꯨ ꯆꯠꯄꯅꯤꯅ ꯊꯣꯏꯗꯣꯛꯅ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯕ ꯉꯝꯗꯕꯅꯤꯅ ꯑꯗꯨꯗꯒꯤ ꯃꯇꯝ ꯈꯔ ꯂꯩꯔꯀꯥꯟꯗꯗꯤ ꯑꯩ ꯑꯗꯨꯝ ꯑꯩꯒꯤ ꯏꯕꯨꯡ ꯑꯇꯣꯝꯕꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ KPKꯗ ꯚꯦꯂꯨ ꯑꯦꯗꯦꯗꯀꯤ ꯃꯦꯗꯥꯝ ꯂꯦꯃꯤꯁꯅꯥ ꯂꯩ ꯑꯗꯨꯗ ꯐꯖꯅ ꯑꯗꯨꯝ ꯒꯥꯏꯗ ꯇꯧꯁꯦ ꯇꯧꯍꯜꯂꯁꯦ ꯑꯗꯨꯒ ꯅꯪ ꯐꯖꯅ ꯑꯗꯨꯝ ꯇꯥꯟꯅꯔ ꯇꯧꯔꯁꯦꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯃꯥꯅ ꯑꯗꯨ ꯍꯥꯏꯕꯗꯒꯤ ꯃꯦꯗꯥꯝ ꯂꯦꯃꯤꯁꯅꯥ ꯎꯅꯔꯀꯥꯟꯗ ꯃꯦꯗꯥꯝ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤ ꯊꯕꯛꯁꯤꯡꯁꯦ ꯇꯧꯔꯤ ꯁꯤꯒꯤꯁꯤꯗ ꯐꯖꯅ ꯃꯥꯏꯄꯨꯅꯅ ꯇꯧꯅꯤꯡꯉꯦꯅ ꯍꯥꯏꯔꯒ ꯃꯦꯗꯥꯝ ꯍꯣꯏꯅ ꯃꯇꯝꯒꯤ ꯂꯥꯛꯄ ꯇ꯭ꯔꯦꯅꯤꯡꯁꯦ ꯑꯁꯤ ꯄꯤꯌꯦꯕ ꯁꯤ ꯄꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯑꯩ ꯏꯁꯥꯁꯤꯅ ꯍꯤꯔꯝꯁꯤꯗ ꯇꯧꯁꯜꯂꯨꯔꯕꯅꯤना ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝꯅ ꯑꯦꯀꯨꯔꯦꯠ ꯑꯣꯏꯕ ꯔꯤꯖꯜꯠꯁꯤꯡꯁꯦ ꯄꯥꯝꯕꯗꯒꯤꯀꯣ ꯑꯩ ꯏꯁꯥꯁꯤꯅ ꯆꯠꯂꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯈꯣꯝꯗ ꯑꯃꯈꯛ ꯂꯩꯔꯝꯃꯦꯕꯀꯣ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯈꯛ ꯌꯥꯝꯅ ꯑꯥꯏꯀꯣꯛꯁꯅ ꯃꯥꯒꯤ ꯑꯦꯕ꯭ꯔꯤꯕꯦꯁꯟ ꯀꯩꯅꯣ ꯂꯣꯡ ꯐꯣꯝꯗꯨꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯗꯣ ꯑꯥꯏꯀꯣꯛꯁꯤꯗ ꯑꯩ ꯏꯁꯥꯃꯛ ꯗꯥꯏꯔꯦꯛ ꯆꯠꯂꯦ ꯅꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯩꯒꯤ ꯀꯩꯅꯣ ꯗꯌꯥꯟꯗꯗꯤꯅ ꯃꯇꯝꯗꯨꯗ ꯄꯨꯕꯅꯦꯕ ꯑꯦꯔꯦꯟꯖ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯗꯌꯥꯟꯗꯤꯗ ꯑꯩꯅ ꯍꯥꯏꯔꯦ ꯁꯥꯔ ꯗꯌꯥꯟꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯩꯒꯤ ꯇꯧꯋꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯌꯥꯝꯅ ꯐꯖꯅ ꯑꯩ ꯑꯣꯖꯥ ꯑꯃ ꯅꯥꯏꯅ ꯐꯖꯅ ꯇ꯭ꯔꯦꯅꯤꯡꯁꯦ ꯌꯥꯎꯔꯒ ꯇꯧꯅꯤꯡꯉꯦꯅ ꯍꯥꯏꯕꯗꯗꯤ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯅꯥꯏꯗꯨꯗ ꯃꯇꯝꯗꯨꯗ ꯂꯨꯄꯥ 4,500 ꯑꯃ ꯇꯤꯡꯕꯒꯥꯏꯁꯦ ꯌꯥꯝ ꯆꯥꯎꯖꯔꯦ ꯑꯩꯉꯣꯟꯗ ꯑꯗꯨꯉꯩꯗꯨ ꯄꯨꯊꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇ꯭ꯔꯦꯅꯤꯡꯁꯦ ꯏꯁꯥꯅ ꯑꯗꯨꯝ ꯇꯧꯋꯦꯕ ꯐꯣꯁꯇꯦꯛꯁꯨ ꯏꯁꯥꯅ ꯀꯩꯅꯣꯁꯤꯗ ꯇꯧꯕꯅꯦꯕ ꯂꯅꯥꯏꯒꯤꯁꯤꯗ ꯑꯗꯨꯝ ꯇꯧꯕꯅꯦꯕ ꯑꯗ ꯏꯆꯦ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯍꯧꯖꯤꯛ ꯎꯖꯕ ꯃꯇꯝꯗꯁꯨ ꯍꯦꯛ ꯆꯪꯉꯛꯄꯗꯒꯤꯅ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦꯒꯤ ꯋꯥꯛꯁꯦꯠꯁꯤꯗ ꯐꯧꯕꯤꯔꯝꯃꯤꯁꯦ ꯍꯩ ꯃꯈꯜ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯍꯩꯁꯨ ꯎꯔꯦ ꯃꯁꯤ ꯍꯩꯅꯧꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯍꯩꯀꯨꯗꯒꯤ ꯀꯩꯗꯒꯤ ꯃꯇꯝꯒꯤ ꯑꯣꯏꯕ ꯍꯩ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦꯀꯣ ꯏꯆे ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯏꯆꯦꯒꯤꯁꯤꯗ ꯂꯩꯕꯤꯔꯤꯕ ꯄꯨꯊꯣꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯩꯒꯤ ꯑꯆꯥꯔꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯍꯩꯁꯤꯡꯅꯣ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪꯁꯨ ꯈꯪꯖꯒꯦ ꯏꯆꯦ ꯃꯁꯤ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯄꯨꯊꯣꯛꯏꯕ ꯂꯣꯀꯦꯜꯗ ꯐꯪꯉꯤꯕ ꯍꯩ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯃꯇꯝꯒꯤ ꯑꯣꯏꯕ ꯁꯤꯖꯟꯁꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯔꯒ ꯂꯣꯏꯅ ꯁꯦꯜ ꯇꯧꯋꯦꯕ ꯂꯣꯏꯅꯃꯛꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯍꯩꯀ꯭ꯔꯨ ꯑꯗꯒꯤ ꯍꯩꯅꯧ ꯃꯦꯟꯁꯤꯅ ꯍꯩꯀ꯭ꯔꯨꯅꯦ ꯍꯩꯅꯧꯅꯦ ꯍꯩꯇꯨꯞꯁꯦ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯩꯃꯥꯡ ꯂꯩꯔꯤꯀꯣ ꯑꯗꯒꯤ ꯏꯚꯟ ꯍꯩꯕꯤꯁꯤꯐꯥꯎꯗ ꯌꯥꯝ ꯐꯖꯅ ꯌꯨꯁ ꯇꯧꯋꯦꯕ ꯃꯤꯅ ꯌꯥꯝ ꯗꯤꯃꯥꯟ ꯂꯩꯌꯦꯕꯀꯣ ꯑꯗꯒꯤ ꯍꯩꯅꯧꯖꯣꯝ ꯂꯦꯝꯅ ꯇꯥꯔꯗꯧꯕ ꯍꯩꯅꯧꯖꯣꯝ ꯃꯌꯥꯝ ꯑꯃ ꯁꯨꯝꯕꯁꯦ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯐꯖꯅ ꯁꯤꯖꯤꯟꯅꯩꯌꯦꯕ ꯑꯗꯨꯅ ꯐꯥꯔꯃꯔꯁꯤꯡꯁꯤꯅ ꯉꯁꯥꯏꯒꯤ ꯃꯌꯨꯝꯗ ꯍꯧꯕ
ꯎ ꯄꯥꯝꯕꯤꯁꯤꯡꯗꯨꯒꯤ ꯌꯥꯝꯅ ꯚꯦꯂꯨꯁꯦ ꯌꯥꯝ ꯍꯦꯟꯒꯠꯍꯟꯕ ꯃꯣꯏ ꯃꯊꯃꯣꯏꯗ ꯏꯕꯟ ꯌꯥꯟ ꯊꯦꯛꯑꯒ ꯈꯟꯖꯕꯗꯨꯐꯥꯎꯗ ꯑꯁ ꯃꯁꯤꯗꯤ ꯌꯥꯝ ꯀꯥꯟꯅꯕ ꯄꯤꯖꯥꯅꯤꯅꯦ ꯑꯩꯈꯣꯏꯗ ꯑꯗꯨꯃꯥꯏꯅ ꯈꯜꯂꯀꯥꯟꯗ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯣꯡꯉ ꯆꯠꯈꯤꯕꯗꯣ ꯑꯗꯨꯗ ꯑꯩ ꯑꯩꯉꯣꯟꯗ ꯏꯁꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯒ ꯂꯣꯏꯅꯅ ꯑꯩ ꯂꯩꯍꯧꯋꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯐꯥꯔꯃꯔꯁꯤꯡꯁꯤꯒ ꯌꯥꯝ ꯂꯤꯡꯛ ꯑꯃꯗ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯍꯩꯅꯧꯖꯣꯝ ꯄꯥꯝꯕꯤꯗꯨꯅ ꯇꯔꯄꯣꯟꯗ ꯈꯖꯤꯛ ꯈꯖꯥꯛ ꯌꯣꯟꯕꯗ ꯍꯦꯟꯅ ꯑꯗꯨ ꯇꯧꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯨꯡꯒꯠꯂꯒ ꯌꯨꯁ ꯇꯧꯕ ꯑꯁꯤꯒꯨꯝꯕꯁꯦ ꯑꯁꯤ ꯚꯦꯂꯨꯁꯦ ꯑꯦꯗ ꯇꯧꯔꯀꯥꯟꯗ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯆꯨꯝꯕꯃꯛꯅꯤ ꯏꯆꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯄꯥꯜꯂꯤꯕ ꯍꯩꯅꯧꯖꯣꯝ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒ ꯍꯩꯕꯤ ꯑꯣꯏꯒꯦꯔꯥ ꯍꯩꯀꯨ ꯑꯣꯏꯒꯦꯔꯥ ꯃꯇꯝꯗꯨꯗ ꯈꯛ ꯑꯩꯈꯣꯏꯅ ꯆꯥꯕꯗꯣ ꯑꯗꯨ ꯈꯛꯇꯅꯦꯕ ꯑꯗꯨꯒ ꯂꯦꯝꯍꯧꯔꯒ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯗꯤ ꯄꯠꯂꯒ ꯄꯨꯝꯃꯒ ꯃꯥꯡꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗ ꯏꯆꯦꯅ ꯉꯁꯥꯏ ꯍꯧꯖꯤꯛ ꯍꯥꯏꯕꯤꯈꯤꯕꯗ ꯍꯥꯏꯔꯤꯕ ꯍꯩ ꯃꯈꯜ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯒꯤ ꯁꯤꯖꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝꯗꯨꯗ ꯂꯣꯏꯅꯃꯛ ꯂꯧꯁꯤꯜꯍꯧꯔꯒ ꯄ꯭ꯔꯤꯖꯥꯕ ꯇꯧꯋꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯐꯣꯡꯗꯣꯛꯄꯤꯈꯤ ꯄ꯭ꯔꯤꯖꯥꯕ ꯇꯧꯕꯁꯤꯅ ꯏꯆꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯄ꯭ꯔꯤꯖꯥꯕ ꯇꯧꯕꯤꯔꯤꯅꯣ ꯑꯗꯨꯃꯁꯨ ꯈꯪꯖꯒꯦ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕꯁꯦ ꯏꯆꯝ ꯆꯝꯕ ꯀꯦꯃꯤꯀꯦꯜ ꯑꯇꯣꯞꯄ ꯊꯣꯏꯗꯣꯛꯅ ꯁꯤꯖꯤꯟꯅꯖꯗꯦ ꯑꯗꯨꯒꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯗ ꯃꯇꯝꯁꯤꯗ ꯍꯩꯅꯧꯕꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯀꯂꯦꯛꯁꯟ ꯇꯧꯔꯅꯤ ꯐꯖꯅ ꯆꯥꯝꯕ ꯈꯣꯠꯄ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯥꯞꯀꯗꯕ ꯊꯨꯝꯒꯤ ꯆꯥꯡꯁꯦ ꯑꯁꯤ ꯈꯛꯇꯪ ꯏꯆꯝ ꯆꯝꯅ ꯍꯥꯞꯄꯀꯥꯟꯗ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯣꯠꯈꯥꯏꯅꯔꯒ ꯃꯁꯥ ꯁꯦꯡꯕ ꯍꯩꯁꯤꯡꯁꯦ ꯐꯖꯅ ꯆꯥꯝꯊꯣꯛ ꯈꯣꯠꯇꯣꯛꯑꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯍꯥꯞꯐꯝ ꯊꯣꯛꯄ ꯊꯨꯝꯒꯤ ꯆꯥꯡꯁꯦ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯍꯤꯁꯦ ꯊꯣꯛꯂꯛꯑꯕꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯍꯩꯁꯤꯒꯤ ꯂꯦꯚꯦꯜꯁꯤꯗꯒꯤ ꯏꯁꯤꯡꯒꯤ ꯂꯦꯚꯦꯜꯁꯤꯅ ꯋꯥꯡꯈꯠꯍꯜꯂꯒ ꯊꯝꯃꯀꯥꯟꯗ ꯑꯗꯨꯒꯤ ꯃꯁꯥꯁꯦ ꯁ꯭ꯄꯣꯏꯜ ꯇꯧꯗꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯏꯆꯦꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯈꯤꯕꯗ ꯉꯁꯥꯏꯒꯤ ꯍꯩꯒꯤ ꯂꯦꯚꯦꯜꯁꯤꯗꯒꯤ ꯏꯁꯤꯡꯅ ꯋꯥꯡꯈꯠꯍꯜꯂꯒ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯊꯝꯕꯤꯔꯛꯏꯀꯣ ꯑꯗ ꯏꯆꯦꯅ ꯄ꯭ꯔꯤꯖꯥꯕ ꯇꯧꯕꯤꯔꯤꯕ ꯍꯩꯁꯤꯡꯁꯦ ꯃꯐꯝ ꯀꯗꯥꯏꯗ ꯄ꯭ꯔꯤꯖꯥꯕ ꯇꯧꯕꯤꯔꯤꯅꯣ ꯑꯗꯨꯃꯁꯨ ꯈꯪꯖꯒꯦ ꯍꯣꯏ ꯑꯗꯨꯅꯦ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯗꯤ ꯁꯤꯟꯇꯦꯛꯁꯇ ꯑꯌꯥꯝꯕ ꯇꯧꯔꯦ ꯏꯆꯦꯒꯤ ꯍꯧꯖꯤꯛꯀꯤ ꯃꯥꯡꯁꯤꯗ ꯎꯔꯤꯕ ꯁꯤꯟꯇꯦꯛꯁ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤ ꯍꯩ ꯄ꯭ꯔꯤꯖꯥꯕ ꯇꯧꯕ ꯁꯤꯟꯇꯦꯛꯁꯀꯤꯗꯣ ꯑꯗꯨꯝ ꯂꯧꯕꯤꯔꯛꯑꯣ ꯌꯥꯅꯤ ꯑꯩꯈꯣꯏꯅ ꯁꯤꯟꯇꯦꯛꯁꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯒꯤ ꯆꯪꯒꯗꯕ ꯍꯩꯅꯧꯒꯤ ꯁꯤꯟꯇꯦꯛꯁꯅ 30-40 ꯑꯗꯨꯃꯥꯏꯅ ꯗꯔꯀꯥꯔ ꯂꯩꯅꯤ ꯍꯩꯀꯨꯒꯤꯁꯤꯅ ꯁꯨꯃꯥꯏꯅ 10 to 20 ꯁꯨꯃꯥꯏꯅ ꯗꯔꯀꯥꯔ ꯂꯩꯅꯤ ꯃꯥꯒꯤ ꯍꯩꯁꯤꯡꯗꯨꯒꯤ ꯑꯥꯏꯇꯦꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯗꯤꯚꯤꯖꯟꯁꯦ ꯈꯥꯏꯗꯣꯛꯑꯅꯤ ꯑꯗꯨꯀꯥꯟꯗꯨꯗ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨꯒꯤ ꯍꯩꯁꯤꯡꯁꯦ ꯄ꯭ꯔꯤꯖꯥꯕ ꯂꯣꯏ ꯇꯧꯍꯧꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯞꯅ ꯁꯤꯖꯤꯟꯅꯔꯝꯗꯥꯏ ꯀꯥꯟꯗꯨꯗ ꯑꯗꯨꯝ ꯂꯧꯊꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯋꯦ ꯑꯗ ꯏꯆꯦ ꯁꯤꯟꯇꯦꯛꯁ ꯑꯃꯗ ꯍꯥꯞꯈꯤꯕ ꯑꯩꯈꯣꯏꯒꯤ ꯍꯩꯁꯦ ꯍꯥꯞꯈꯤꯕ ꯅꯨꯃꯤꯠꯇꯒꯤꯅ ꯃꯇꯝ ꯀꯌꯥꯃꯨꯛ ꯌꯥꯝꯕ ꯐꯥꯎꯒꯤ ꯃꯇꯝꯁꯤ ꯐꯥꯎꯕ ꯊꯝꯕ ꯌꯥꯕꯒꯦ ꯍꯥꯏꯕꯁꯦ ꯌꯥꯏ ꯑꯁꯤꯒꯤꯁꯦ ꯑꯩꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯇꯀꯣ ꯌꯥꯝꯅ ꯂꯦꯞ ꯆꯪꯗꯅ ꯈꯣꯠꯇꯅ ꯇꯧꯖꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯦꯛꯁꯄꯦꯔꯤꯌꯦꯟꯁꯇ ꯃꯌꯥꯝ ꯌꯥꯏ ꯌꯥꯝꯅ ꯐꯖꯅ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯍꯩꯁꯤꯒꯤ ꯈꯟꯒꯠꯂꯛꯏꯕ ꯍꯩꯁꯤꯒꯤ ꯃꯁꯥ ꯁꯦꯡꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯦꯆꯨꯔꯤꯇꯤꯒꯤ ꯆꯥꯡꯁꯦ ꯆꯞ ꯆꯥꯔꯕ ꯑꯗꯨꯒ ꯍꯥꯞꯄꯤꯕ ꯀꯟꯇꯦꯟ ꯃꯥꯒꯤ ꯊꯨꯝꯒꯤ ꯆꯥꯡꯁꯦ ꯐꯖꯅ ꯇꯧ ꯇꯥꯔꯗꯤ more than 2 years ꯍꯦꯟꯅ ꯊꯝꯕ ꯌꯥꯏꯕ ꯑꯗꯨꯗ ꯀꯩꯝꯕꯨ ꯍꯥꯏꯗꯤ ꯃꯁꯥꯁꯤꯗ ꯑꯗꯨꯝ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯑꯗꯨꯝ ꯂꯧꯈꯠꯂꯛꯀꯅꯦꯕ ꯉꯁꯥꯏ ꯁꯤꯟꯇꯦꯛꯁ ꯃꯅꯨꯡꯗ ꯍꯥꯞꯈꯤꯕ ꯍꯩꯁꯦ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯑꯗꯨꯝ ꯂꯧꯈꯠꯄ ꯉꯝꯃꯦꯕ ꯑꯗ ꯏꯆꯦ ꯃꯔꯨꯑꯣꯏꯅ ꯏꯆꯦꯒꯤ ꯋꯥꯔꯛꯁꯦꯠꯁꯤꯗ ꯍꯧꯖꯤꯛ ꯑꯩꯅ ꯉꯁꯥꯏ ꯍꯦꯛ ꯆꯪꯉꯛꯄꯗꯒꯤ ꯎꯖꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤꯁꯨ ꯑꯗꯨꯒ ꯌꯨꯝ ꯄꯥꯜꯂꯕꯤ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯁꯨ ꯑꯗꯨꯃꯛ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯑꯣꯏꯅ ꯎꯖꯩ ꯑꯗ ꯏꯆꯦꯒꯤ ꯋꯥꯔꯛꯁꯦꯠꯁꯤda ꯃꯤꯑꯣꯏ ꯀꯌꯥꯃꯨꯛ ꯏꯆꯦꯅ ꯊꯕꯛ ꯄꯤꯕ ꯉꯝꯕꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯋꯥꯔꯀꯤꯡ ꯇꯧꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯤ 10 ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯍꯩ ꯀꯛꯄ ꯈꯥꯏꯕ ꯈꯣꯠꯄꯁꯤꯗ ꯂꯣꯏ ꯇꯧꯔꯦ ꯑꯗꯨꯒ ꯋꯨꯃꯦꯟ ꯑꯃꯅ ꯂꯥꯏꯟꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥꯁꯤꯒꯤ ꯆꯦꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯧꯀꯤꯗꯥꯔ ꯑꯃ ꯂꯩꯔꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯔꯤꯌꯔ ꯑꯃ ꯂꯩꯖꯩ ꯑꯗꯨꯗꯩꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯁꯤꯗ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯒ ꯑꯗꯒꯤ ꯖꯁ ꯑꯦꯁꯤꯁꯇꯦꯟ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯦ ꯑꯗꯨꯒ ꯌꯥꯝꯗ꯭ꯔꯕꯗ 15 ꯋꯥꯔꯀꯔꯁꯅ ꯄꯨꯟꯅ ꯑꯗꯨꯝ ꯋꯥꯔꯛꯁꯦ ꯇꯧꯃꯤꯟꯅꯩ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯣ ꯏꯆꯦꯒꯤꯗ ꯋꯥꯔꯛꯁꯦꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯎꯔꯤꯕ ꯁꯤꯟꯃꯤꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯤ ꯅꯨꯄꯥ ꯑꯅꯤꯃꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯌꯦꯁ ꯃꯦꯟ ꯉꯥꯛꯇꯅꯦ ꯑꯇꯣꯞꯄ ꯀꯩꯅꯣ ꯅꯨꯄꯥ ꯍꯥꯏꯕꯕꯨ ꯗ꯭ꯔꯥꯏꯚꯔ ꯌꯥꯎꯔꯤꯕ ꯑꯗꯨꯒ ꯆꯧꯀꯤꯗꯥꯔ ꯂꯩꯔꯤꯕ ꯑꯗꯨ ꯈꯛꯇꯅꯤ ꯑꯇꯩꯁꯤꯡꯗꯤ ꯂꯣꯏꯅꯃꯛ ꯋꯨꯃꯦꯟꯁ ꯉꯥꯛꯇꯅꯤ ꯑꯗ ꯏꯆꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦꯒꯤ ꯋꯥꯔꯛꯁꯦꯠꯁꯦ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯁꯦ ꯃꯁꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯈꯣꯏꯒꯤ ꯃꯐꯝꯁꯤꯗꯤ ꯑꯌꯥꯝꯕ ꯏꯆꯦꯒꯤ ꯑꯦꯔꯤꯌꯥꯁꯇꯒꯤ ꯑꯣꯏꯕ꯭ꯔꯥ ꯑꯇꯣꯞꯄ ꯖꯒꯥꯗꯒꯤꯁꯨ ꯂꯥꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥꯗꯒꯤ ꯉꯥꯛꯇꯅꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥꯁꯤꯗꯒꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯑꯗꯒꯤ ꯊꯪꯅꯕ ꯂꯩꯀꯥꯏꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯏꯆꯦ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏꯒꯤ ꯏꯆꯦꯒꯤ ꯋꯥꯔꯛꯁꯦꯠꯁꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯤꯕ ꯁꯤꯟꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯈꯨꯠꯁꯨꯃꯟꯁꯦ ꯃꯈꯣꯏꯅ ꯏꯆꯦꯅ ꯄꯤꯕꯤꯕ ꯃꯇꯝꯗ ꯊꯥꯒꯤ ꯑꯣꯏꯅ ꯄꯤꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯅ ꯁꯥꯔꯤꯕ ꯄꯣꯠꯁꯤꯒꯤ
ꯃꯥꯒꯤ ꯃꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯕ꯭ꯔꯥ ꯏꯆꯦ ꯀꯃꯥꯏꯅ ꯇꯧꯏ ꯌꯥꯝꯅ ꯑꯥꯔꯂꯤ ꯇꯥꯏꯝꯗꯀꯣ ꯌꯥꯝ ꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯅ ꯅꯣꯡꯃꯗ ꯃꯈꯣꯏꯅ ꯍꯥꯜꯂꯛꯂꯤꯕ ꯗꯔꯖꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒꯤ ꯍꯣꯠꯅꯕ ꯀꯩꯗꯧꯕꯁꯤꯗ ꯌꯥꯝꯅ ꯍꯦꯗꯦꯛ ꯑꯣꯏꯔꯛꯄ ꯀꯣ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯊꯦꯡꯅꯔꯛꯑꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯈꯔ ꯂꯩꯔꯀꯥꯟꯗ ꯑꯩꯅ ꯑꯗꯨꯝ ꯇꯣꯂꯣꯞ ꯑꯣꯏꯅ ꯇꯧꯔꯁꯦꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯃꯟꯊꯂꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯦꯂꯔꯤ ꯑꯣꯏꯅ ꯁꯥꯔꯦ ꯃꯣꯏꯁꯦ ꯏꯆꯦ ꯃꯟꯊꯂꯤ ꯑꯣꯏꯅ ꯁꯦꯂꯔꯤ ꯁꯥꯕꯁꯤꯗ ꯅꯣꯏ ꯏꯆꯦ ꯃꯣꯏꯗ ꯄꯤꯕꯤꯔꯤꯁꯦ ꯃꯣꯏꯁꯦ ꯌꯥꯝꯕ ꯁꯦꯟꯐꯝꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄꯤꯕꯁꯦꯀꯣ ꯑꯗꯨꯝ 5 to 6 ꯑꯗꯨꯒ ꯑꯗꯨꯒꯤ ꯑꯋꯥꯕꯗ ꯌꯥꯝꯅ ꯁ꯭ꯀꯤꯜ ꯂꯩꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯗꯥꯏꯠꯇ ꯌꯥꯝ ꯆꯥꯎꯅ ꯂꯧꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯑꯁꯤꯗꯗꯤ ꯑꯗꯨꯝ ꯏꯚꯟ 9 to 10 ꯐꯥꯎ ꯌꯧꯕ ꯌꯥꯎꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯤꯅ ꯌꯥꯝꯅ ꯗꯦꯗꯤꯀꯦꯇꯦꯠ ꯇꯧꯕꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯗꯤ ꯑꯩꯈꯣꯏ ꯈꯔꯗꯤ ꯍꯟꯊꯔꯦꯕꯀꯣ ꯍꯥꯟꯅꯒꯤ ꯆꯥꯡꯗꯣ ꯌꯧꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯈꯔꯗꯤ ꯂꯩꯖꯩ ꯑꯗꯣ ꯏꯆꯦꯅ ꯍꯣꯠꯅꯕꯤꯔꯤꯕ ꯁꯤꯟꯐꯝꯁꯦ ꯆꯪꯁꯟꯕꯤꯔꯛꯏꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯨꯏꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯂꯩꯅꯥ ꯂꯥꯏꯆꯠ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯂꯥꯛꯈꯤꯕ ꯑꯃꯁꯨ ꯌꯥꯎꯔꯦꯀꯣ COVID-19ꯒꯤ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯂꯥꯏꯆꯠꯀꯤ ꯃꯇꯝꯗꯨꯗꯗꯤ ꯏꯆꯦꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯐꯝꯁꯤꯗ ꯏꯆꯦꯅ ꯍꯣꯠꯅꯕꯤꯔꯤꯕꯁꯤda ꯑꯩꯈꯣꯏꯒꯤ ꯀꯩ ꯈꯨꯗꯣꯡꯆꯥꯗꯕ ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯕꯤꯈꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯃꯇꯦꯛꯇꯨꯃꯁꯨ ꯃꯌꯥꯝ ꯊꯦꯡꯅꯈꯤ ꯍꯥꯏꯕꯗꯤꯀꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏꯁꯦ ꯆꯥꯗꯕꯗꯤ ꯌꯥꯗꯦꯕ ꯃꯁꯤ ꯀꯣꯚꯤꯗꯁꯨ ꯂꯣꯏꯅꯃꯛ ꯃꯌꯥꯝꯁꯤꯗ ꯀꯩꯅꯣꯁꯤ ꯊꯦꯡꯅꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯣ ꯍꯥꯟꯅ ꯌꯣꯟꯅꯔꯨꯕ ꯀꯧꯕꯅꯤꯅ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯐꯣꯜ ꯇꯧꯔꯛꯑꯅꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅꯁꯨ ꯑꯃꯨꯛ ꯀꯩꯅꯣꯁꯤꯗ ꯐꯣꯡꯅ ꯆꯠꯄ ꯌꯥꯗꯕ ꯑꯍꯤꯡꯁꯤꯗ ꯍꯧꯒꯠꯂꯒ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯄꯥꯡꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯅꯨꯄꯥ ꯌꯥꯝ ꯃꯃꯤꯡ ꯄꯜꯂꯒꯗꯕ ꯏꯕꯨꯡꯉꯣ ꯁꯣꯕꯥꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯏꯆꯥꯅꯨꯄꯥꯁꯤꯒ ꯇꯧꯔꯒ ꯑꯍꯤꯡꯗ ꯄꯣꯠ ꯊꯤꯟꯈꯠꯄ ꯑꯋꯥꯕꯁꯤꯀꯣ ꯑꯗꯒꯤꯗꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯏꯁꯥꯁꯤ ꯊꯣꯛꯄ ꯌꯥꯗꯕ ꯋꯥꯛꯁꯦꯠꯁꯤꯗ ꯂꯥꯛꯄ ꯌꯥꯗꯕ ꯑꯗꯨꯗꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯌꯥꯎꯔꯤꯕ ꯋꯥꯀꯔꯁꯤꯡꯁꯤꯗꯒꯤ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡꯁꯤꯅ ꯆꯣꯡꯊꯣꯛꯑꯒ ꯃꯦꯗꯥꯝ ꯑꯩꯈꯣꯏ ꯆꯠꯀꯦ ꯏꯟꯗꯣꯝꯆꯥ ꯑꯩꯈꯣꯏ ꯆꯠꯀꯦ ꯑꯗꯨꯒ ꯑꯉꯝꯕ ꯈꯔ ꯑꯗꯨꯝ ꯁꯦꯟꯒꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯗꯤꯁꯇꯦꯟꯁ ꯑꯗꯨꯝ ꯀꯤꯞ ꯇꯧꯔꯒ ꯑꯗꯨꯝ ꯁꯨꯒꯅꯤꯅ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯅ ꯆꯣꯡꯊꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯗꯤꯁꯇꯦꯟꯁꯁꯦ ꯇꯧꯔꯦ ꯃꯥꯛꯁ ꯁꯤꯖꯤꯟꯅꯔꯦ ꯑꯗꯨꯒ ꯃꯤꯒꯤ ꯍꯥꯏꯔꯤꯕ ꯑꯣꯔꯗꯔꯁꯤꯡꯗꯣ ꯑꯗꯨꯒꯤꯗꯣ ꯄꯤꯕ ꯉꯝꯅꯕ ꯑꯍꯤꯡꯗ ꯍꯧꯒꯠꯂꯒ ꯄꯨꯡ 3ꯗ ꯍꯧꯒꯠꯂꯒ ꯊꯤꯜꯍꯟꯕ ꯌꯥꯎꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝꯅ ꯐꯦꯁ ꯇꯧꯏ ꯀꯩꯒꯤꯅꯣꯗꯤ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯅꯝꯖꯤꯜꯂꯤꯕꯁꯦ ꯑꯦꯠꯂꯤꯁ ꯌꯥꯝꯗ꯭ꯔꯕꯗ ꯁꯤꯖꯟ ꯑꯃꯨꯛꯇ ꯅꯝꯃꯤꯁꯦ ꯍꯩꯅꯧꯗ ꯑꯗꯨꯝ ꯅꯤꯌꯔꯂꯤ ꯑꯗꯨꯝ 3-4 L ꯑꯣꯏꯕꯅꯤꯅ ꯑꯗꯒꯤ ꯍꯩꯀ꯭ꯔꯨꯗ ꯃꯌꯥꯝ ꯅꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ ꯑꯗꯨ ꯑꯌꯥꯝꯕ ꯀꯣꯔꯣꯅꯥꯒꯤ ꯃꯇꯝꯗꯗꯤ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯌꯨꯁ ꯇꯧꯕ ꯉꯝꯗꯕꯅꯤꯅ ꯌꯥꯝ ꯃꯥꯡꯈꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯉꯁꯤꯐꯥꯎꯗ ꯏꯁꯣꯔꯁꯤꯅ ꯌꯥꯝ ꯊꯥꯒꯠꯄ ꯑꯃꯅ ꯏꯁꯣꯔꯗ ꯌꯥꯝ ꯊꯥꯒꯠꯄꯁꯦ ꯑꯩꯉꯣꯟꯗ ꯀꯩꯁꯨꯝ ꯐꯤꯜ ꯇꯧꯗꯦ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯍꯧꯅꯈꯤꯕꯅꯤ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯑꯗꯨꯒꯤ ꯍꯟꯊꯕꯒꯤ ꯋꯥꯈꯜ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ ꯑꯩ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯥꯟꯒꯤ ꯃꯌꯥꯝ ꯊꯦꯡꯅ ꯇꯥꯔꯁꯨ ꯆꯦꯜꯂꯤꯁꯤꯅꯤ ꯑꯩ ꯑꯗꯨꯝ ꯇꯧꯕ ꯊꯣꯛꯄꯅꯦꯅ ꯈꯜꯂꯀꯥꯟꯗ ꯑꯗꯨꯒ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯔꯤꯕ ꯃꯇꯝꯒꯤ ꯍꯩꯁꯤꯡꯁꯦ ꯁꯤ ꯈꯔ ꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯄꯥꯟꯕꯕꯨ ꯑꯣꯏꯔꯣ ꯂꯂꯣꯟꯕꯤꯁꯤꯡꯅ ꯄꯨꯔꯛꯄꯕꯨ ꯑꯣꯏꯔꯣ ꯈꯔ ꯃꯈꯩꯗꯤ ꯇꯧꯕꯤꯔꯤꯀꯣ ꯑꯗꯨꯒ ꯑꯌꯥꯝꯕꯅ ꯏꯆꯦꯗ ꯂꯩꯕꯤꯔꯤꯕ ꯍꯩꯁꯤꯡꯁꯦ ꯃꯁꯤ ꯀꯗꯥꯏꯗꯒꯤ ꯂꯧꯕꯤꯕꯒꯦ ꯏꯆꯦꯅ ꯊꯤꯕ ꯆꯠꯄꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯆꯦꯒꯤ ꯃꯐꯝꯁꯤꯗ ꯊꯤꯟꯕꯤꯔꯛꯄ ꯌꯥꯎꯕ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯕꯖꯥꯔ ꯃꯌꯥ ꯑꯣꯏꯕꯅꯤꯅꯅꯦ ꯑꯍꯥꯟꯕꯗꯗꯤ ꯑꯩ ꯏꯁꯥꯁꯦ ꯆꯠꯂꯦ ꯑꯗꯨꯗꯒꯤꯗꯤ ꯂꯂꯣꯟꯂꯤꯕ ꯃꯤꯁꯤꯡꯗꯨꯅ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯔꯒ ꯍꯧꯖꯤꯛꯀꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯄꯣꯠ ꯂꯥꯛꯑꯦ ꯃꯣꯏꯅ ꯍꯥꯏꯕꯤꯔꯛꯑꯅꯤ ꯑꯗꯨꯗꯤ ꯐꯔꯦ ꯑꯩꯗꯤ ꯁ꯭ꯀꯨꯜ ꯆꯠꯊꯣꯛꯑꯦ ꯅꯣꯏ ꯕꯖꯥꯔ ꯃꯅꯥꯛ ꯅꯛꯄꯅꯤꯅ ꯅꯣꯏ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯣ ꯍꯣꯔꯦꯟ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯟꯅ ꯇꯧꯔꯝꯃꯦ ꯑꯗꯒꯤ ꯈꯔ ꯌꯥꯝꯈꯠꯂꯀꯥꯟꯗꯗꯤ ꯈꯔ ꯆꯥꯎꯔꯀꯥꯟꯗꯗꯤ ꯑꯃꯨꯛꯈꯔ ꯀꯩꯅꯣꯁꯤ ꯑꯣꯏꯔꯦ ꯑꯗꯨꯅ ꯁꯦꯅꯥꯄꯇꯤꯔꯣꯝꯗꯒꯤ ꯍꯩꯒ꯭ꯔꯨꯒ ꯍꯩꯇꯨꯞꯀꯁꯤꯗꯤ ꯁꯦꯅꯥꯄꯇꯤꯗꯒꯤ ꯐꯨꯜ ꯀꯣꯟꯇꯦꯛ ꯇꯧꯏ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯥꯗꯕ ꯃꯇꯝꯗ ꯕꯦꯒ 30 ꯊꯥꯗꯕ 70 ꯊꯥꯗꯕ ꯐꯥꯎ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯩꯀ꯭ꯔꯨ ꯍꯩꯇꯨꯞ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯃꯣꯏ ꯂꯥꯛꯑꯒ ꯑꯗꯨꯝ ꯊꯥꯍꯟꯕꯅꯦ ꯑꯗꯨꯒ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯃꯣꯏꯁꯤ ꯌꯧꯁꯤꯜꯂꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯂꯩꯔꯒꯅ ꯑꯩꯈꯣꯏ ꯀꯦꯔꯤꯌꯔꯁꯤ ꯄꯨꯔꯒ ꯑꯗꯨꯝ ꯏꯝꯐꯥꯜ ꯎꯅꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯎꯋꯦ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯏꯆꯦꯅ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯆꯦꯒꯤ ꯋꯥꯔꯛꯁꯤꯠꯁꯤꯗ ꯊꯥꯗꯕꯤꯔꯛꯏꯕ ꯁꯦꯟꯐꯝ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤ ꯏꯆꯦꯒꯤ ꯏꯁꯥꯗꯒꯤ ꯐꯥꯏꯅꯥꯟꯁ ꯇꯧꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯒ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯂꯣꯟꯅ ꯆꯤꯡꯕ ꯑꯗꯨꯒ ꯁꯦꯟꯊꯪꯅ ꯆꯤꯡꯕ ꯄꯤꯕꯤꯔꯛꯄ ꯏꯆꯦꯅ ꯂꯧꯕꯤꯕꯒ ꯂꯩꯕꯤꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯀꯩꯝ ꯂꯩꯔꯛꯇꯦꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯂꯣꯟꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯀꯩꯒꯨꯝꯕ ꯑꯃꯇꯪ ꯑꯦꯗ ꯇꯧꯕꯤꯔꯒꯗꯤ ꯍꯥꯏꯗꯤ ꯏꯚꯟ ꯉꯁꯤꯃꯛꯇ ꯁꯤ ꯋꯥꯛꯁꯦꯠ ꯁꯥꯕ ꯉꯝꯗꯕ ꯑꯗꯒꯤꯗꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡ ꯁꯤꯟꯇꯦꯛꯁꯤꯡ ꯌꯥꯝꯅ ꯋꯥꯏꯜ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯡꯁꯦ ꯌꯥꯝꯅ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯇꯧꯖꯅꯤꯡꯕꯁꯤꯡꯁꯦ ꯉꯝꯗꯦ ꯍꯥꯏꯕꯀꯣ ꯀꯩꯒꯤꯅꯣꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯣꯟꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯗꯤ ꯀꯔꯕꯥꯔꯁꯤꯗ ꯊꯥꯗꯗꯕ ꯌꯥꯗꯕ ꯃꯥꯒꯤ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡꯗꯨ ꯍꯣꯠꯅꯔꯀꯥꯟꯗ ꯃꯌꯥꯝꯁꯤꯒꯤ ꯍꯤꯡꯃꯤꯟꯅꯕꯒꯤ ꯇꯧꯕꯅꯤꯅ ꯑꯗꯨ ꯉꯝꯗꯦ ꯑꯗꯨ ꯏꯁꯥꯅ ꯀꯅꯥꯒꯨꯝꯕ ꯑꯃꯇꯗꯤ ꯑꯩꯅ ꯉꯁꯤꯗꯤ ꯂꯣꯟꯁꯤꯃ ꯇꯥꯟꯅꯔꯨꯔꯒꯦꯅ ꯑꯩꯈꯣꯏꯅ ꯆꯦꯟꯊꯣꯛꯎꯕ
ꯇꯧꯊꯣꯛꯈ꯭ꯔꯒꯅꯤ ꯃꯇꯝ ꯃꯥꯡꯉ ꯂꯥꯛꯑꯅꯤ ꯑꯗꯩ ꯀꯩꯝꯇ ꯑꯗꯨꯒꯨꯝꯕꯒꯤ ꯁꯦꯟꯁꯦ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯚꯟ ꯃꯣꯏꯅ ꯂꯣꯟ ꯅꯣꯡ ꯇꯧꯕ ꯃꯇꯝꯗ ꯆꯪꯒꯗꯕ ꯗꯔꯀꯥꯔ ꯑꯣꯏꯕ GSTꯕꯨ ꯑꯣꯏꯔꯣ ITR ꯐꯥꯏꯂꯤꯡꯕꯨ ꯑꯣꯏꯔꯣ ꯂꯣꯏꯅꯃꯛꯇꯤ ꯑꯗꯨꯝ ꯂꯩꯖꯩꯌꯦꯕ ꯏꯁꯥꯁꯤꯗ ꯑꯗꯨ ꯀꯥꯏꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯑꯗꯨ ꯇꯥꯟꯅꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯁꯣꯝꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯅꯦꯅꯅꯕ ꯍꯧꯖꯤꯛꯀꯤ ꯄꯩꯁꯥꯁꯤꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯁꯨꯝꯕꯁꯤ ꯃꯌꯥꯝ ꯑꯃ ꯐꯦꯁꯤꯡ ꯇꯧꯋꯦꯕ ꯑꯗꯣ ꯆꯍꯤ 3-4ꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯔꯝꯃꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯁꯦ ꯈꯪꯕꯤꯔꯛꯄ ꯃꯤ ꯑꯃꯇꯪ ꯂꯩꯔꯒꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯊꯤꯕ ꯆꯠꯂꯨꯔꯒꯁꯨ ꯃꯄꯨꯡ ꯐꯥꯅ ꯍꯦꯛꯇ ꯃꯄꯨꯡ ꯐꯥꯕ ꯑꯩꯈꯣꯏꯒꯤ ꯑꯦꯗꯁꯦ ꯐꯪꯕ ꯉꯝꯗꯕꯅꯤꯅ ꯃꯇꯝ ꯃꯥꯡꯉ ꯍꯦꯛ ꯇꯣꯛꯄ ꯃꯁꯤꯕꯨ ꯀꯔꯝꯕ ꯃꯑꯣꯡꯗꯅꯣ ꯑꯩꯈꯣꯏ ꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯇꯅ ꯁꯧꯒꯠꯄꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯛꯁꯦꯁꯐꯨꯜꯂꯤ ꯋꯥꯛꯁꯤꯡꯁꯦ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯖꯁꯤꯗꯒꯤ ꯐꯥꯎꯗ ꯍꯦꯟꯅ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯗ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯄꯨꯊꯣꯛꯄ ꯌꯥꯕ ꯄ꯭ꯔꯗꯛ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯤꯡꯗꯣ ꯏꯁꯥꯒꯤ ꯌꯥꯝꯅ ꯏꯅꯣꯚꯦꯇꯤꯚ ꯑꯥꯏꯗꯤꯌꯥꯒ ꯂꯣꯏꯅꯅ ꯇꯧꯒꯗꯕꯁꯤꯡꯁꯦ ꯌꯥꯝ ꯉꯝꯗꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯗꯨꯝ ꯄꯩꯁꯥꯗꯨꯗ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯗꯨꯗ ꯇꯧꯗꯕ ꯌꯥꯗꯕ ꯃꯌꯥꯝ ꯂꯩꯈꯤꯕꯅꯤꯅ ꯁꯨꯝꯕꯁꯤꯁꯨ ꯌꯥꯝ ꯊꯦꯡꯅꯩ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯃ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯌꯥꯎꯗ꯭ꯔꯒꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣꯏꯗꯣꯏꯅꯤ ꯂꯦꯕꯔ ꯆꯥꯔꯖꯕꯨ ꯑꯣꯏꯒꯦꯔꯥ ꯔꯣ ꯃꯦꯇꯔꯤꯌꯦꯜꯁ ꯂꯩꯕꯕꯨ ꯑꯣꯏꯒꯦꯔꯥ ꯈꯨꯗꯤꯡꯃꯛ ꯄꯩꯁꯥ ꯆꯪꯒꯗꯣꯏꯅꯤ ꯑꯗ ꯏꯆꯦ ꯉꯁꯥꯏ ꯏꯆꯦꯅ ꯐꯣꯡꯗꯣꯛꯄꯤꯈꯤꯕꯗ ꯑꯩꯈꯣꯏꯒꯤ KVKꯗ ꯇ꯭ꯔꯦꯅꯤꯡ ꯆꯠꯄꯤꯔꯒ ꯏꯆꯦꯁꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯈꯔꯁꯨ ꯐꯪꯉꯦ ꯍꯥꯏꯅꯁꯨ ꯍꯥꯏꯕꯤꯔꯦꯀꯣ ꯑꯗ KVKꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯏꯆꯦ ꯍꯣꯏꯗ ꯀꯔꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯤꯕꯒꯦ ꯐꯪꯕꯤꯗꯕ꯭ꯔꯥ ꯏꯆꯦ ꯁꯤꯃꯅ ꯀꯔꯝꯍꯥꯏꯅ ꯇꯧ? ꯍꯣꯏ ꯑꯗꯨꯒꯤꯗꯤ ꯌꯥꯝ ꯊꯣꯏꯗꯣꯛꯄ ꯑꯗꯨꯒꯨꯝꯕꯗꯤ ꯇꯧꯗꯦ ꯑꯗꯣ ꯃꯣꯏꯅ ꯌꯥꯝꯅ ꯃꯣꯔꯦꯜꯂꯤ ꯀꯔꯦꯖꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯏ ꯃꯇꯝꯒꯤ ꯃꯆꯥ ꯑꯗꯨꯝ ꯑꯦꯋꯥꯔꯗꯀꯨꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯋꯤꯃꯦꯟꯁ ꯕꯦꯁ ꯑꯦꯋꯥꯔꯗꯀꯨꯝꯕ ꯑꯗꯨꯒꯨꯝꯕ ꯐꯪꯕ ꯌꯥꯎꯏ ꯑꯗꯨꯒ ꯍꯣꯏ ꯃꯣꯏꯒꯤ ꯑꯦꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯔꯁꯨ ꯐꯥꯔꯃꯔꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯔꯁꯨ ꯄ꯭ꯔꯖꯦꯟ ꯇꯧꯒꯦꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇꯨꯗ ꯑꯗꯨꯝ ꯃꯦꯂꯥ ꯑꯣꯏꯔꯁꯨ ꯃꯣꯏꯅ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯑꯗꯨꯝ ꯊꯣꯛꯄꯤꯕ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯤ ꯇꯧꯅꯩ ꯑꯗꯒꯤ ꯍꯣꯏ ꯃꯇꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄ ꯃꯇꯝꯗ ꯚꯦꯂꯨ ꯑꯦꯗꯦꯗꯀꯤ ꯁꯥꯏꯟꯇꯤꯁ ꯃꯈꯩꯗꯨꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯋꯥ ꯇꯥꯟꯅꯕ ꯑꯗꯨꯒꯨꯝꯕꯗꯤ ꯑꯗꯨꯝ ꯇꯧꯋꯤ ꯑꯗꯨꯒ ꯃꯐꯝ ꯑꯇꯣꯞꯄ ꯃꯐꯝꯗ ꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯁꯥꯏꯟꯇꯤꯁꯁꯤꯡꯁꯤ ꯂꯩ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯥꯟꯅꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧ ꯈꯣꯠꯂꯣꯅ ꯑꯗꯨꯒꯨꯝꯕꯒꯤ ꯒꯥꯏꯗꯂꯥꯏꯟꯁ ꯑꯗꯨꯝ ꯄꯤꯕꯤ ꯍꯧꯖꯤꯛꯇꯕꯨ ꯈꯔ ꯄꯣꯊꯥꯔꯦ ꯑꯃꯔꯣꯝꯗ ꯃꯇꯝꯁꯤꯗ ꯑꯩꯅ ꯆꯠꯄꯁꯤ ꯈꯣꯡꯅ ꯆꯠꯄꯅꯤ ꯏꯁꯥꯒꯤ ꯒꯥꯔꯤ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯑꯗꯨ ꯆꯠꯄ ꯃꯇꯝꯁꯤꯗ ꯈꯣꯡꯅ ꯆꯠꯂꯒ ꯀꯩꯅꯣꯒꯤ ꯑꯣꯖꯥ ꯖꯣꯏꯀꯨꯃꯥꯔ ꯀꯥꯎꯒꯤꯀꯣ ꯁꯤ ꯗꯥꯏꯔꯦꯛ ꯎꯅꯩ ꯃꯉꯣꯟꯗꯒꯤ ꯀꯩꯅꯣꯁꯦ ꯂꯧꯏ ꯑꯩꯅ ꯗ꯭ꯔꯥꯏꯌꯔꯁꯦ ꯑꯆꯧꯕꯁꯦ ꯂꯩꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯑꯦꯂꯦꯛꯇ꯭ꯔꯤꯛꯁꯤ ꯂꯩꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯁꯣꯂꯔꯒꯤ ꯑꯃ ꯂꯩ 22,000 ꯄꯤ ꯑꯗꯣ ꯑꯗꯨꯒꯤꯗꯣ ꯂꯩꯕꯅꯤ ꯈꯣꯠꯄꯅꯦꯅ ꯃꯦꯗꯥꯝ ꯃꯦꯃꯤꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯗꯥꯏꯔꯦꯛ ꯏꯁꯥ ꯆꯠꯂꯒ ꯎꯅꯔꯨꯔꯒ ꯑꯗꯨꯃꯥꯏꯅ ꯏꯁꯥꯒꯤ ꯑꯣꯟꯗ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯗꯨꯒꯨꯝꯕ ꯇꯧꯋꯤ ꯏꯆꯦ ꯍꯣꯏꯅ ꯂꯦꯚꯦꯂꯤꯡ ꯇꯧꯕꯤꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯦꯀꯦꯖꯤꯡꯁꯦ ꯇꯧꯕꯤꯔꯛꯄ ꯃꯇꯝꯗ ꯏꯆꯦꯅ ꯍꯧꯖꯤꯛ ꯍꯪꯕꯤꯔꯤꯕ ꯏꯆꯦꯒꯤ ꯋꯥꯔꯛꯁꯦꯠꯁꯤꯒꯤ ꯃꯃꯤꯡꯁꯦ ꯊꯥꯔꯒ ꯇꯧꯕꯤꯔꯤꯅꯤꯀꯣ ꯑꯗ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯗꯤꯖꯥꯏꯟꯁꯦ ꯄꯦꯀꯦꯖꯤꯡ ꯇꯧꯕꯒꯤ ꯗꯤꯖꯥꯏꯟꯁꯦ ꯏꯆꯦ ꯃꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯤꯈꯤ ꯏꯆꯦꯒꯤ ꯁꯥꯏꯠꯇꯒꯤ ꯇꯧꯕꯤꯈꯤꯕ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯇꯧꯕꯤ ꯅꯣꯡꯃ ꯈꯪꯍꯧꯗꯅ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯀꯩꯅꯣꯁꯤꯗ ꯑꯩꯒꯤ ꯂꯣꯒꯣ ꯑꯃ ꯍꯥꯞꯅꯅꯕꯅꯦꯅ ꯑꯩꯁꯦ ꯌꯥꯝ ꯀꯟꯅ ꯂꯣꯒꯣꯁꯤꯒꯤ ꯈꯪꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯨꯃꯥꯏꯅ ꯂꯦꯕꯦꯂꯤꯡꯁꯤ ꯇꯧꯔꯒꯦꯅ ꯈꯜꯂ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯄꯥꯁꯤꯡ ꯊꯣꯛꯄ ꯑꯃꯗ ꯆꯠꯂꯒ ꯇꯥꯟꯅꯔꯨꯔꯦ ꯑꯗꯨꯒ ꯃꯥꯅ ꯑꯣꯏꯅ ꯄꯣꯠꯁꯤ ꯁꯦꯝꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯨ ꯃꯇꯨꯡꯗꯩꯗꯤ ꯑꯗꯨꯝ ꯃꯊꯪ ꯑꯩꯈꯣꯏꯁꯨ ꯊꯤꯔꯒ ꯑꯩ ꯏꯆꯥꯅꯨꯄꯥꯗꯨꯁꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯍꯦꯜꯞ ꯇꯧꯕ ꯉꯝꯃꯤ ꯑꯗꯨ ꯃꯥꯅ ꯁꯨꯃꯥꯏꯅ ꯊꯤꯔꯦ ꯈꯣꯠꯂꯦ ꯇꯧꯔꯀꯥꯟꯗ ꯀꯣꯟꯅ ꯑꯗꯨꯝ ꯀꯩꯅꯣ ꯄꯥꯟꯅꯔꯤꯕꯁꯤꯡꯗꯨꯗ ꯆꯠꯂꯦ ꯑꯗꯨꯒ ꯃꯣꯏꯒ ꯑꯗꯨꯝ ꯇꯥꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯁꯦꯝꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯏꯆꯦ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏꯒꯤ ꯍꯩ ꯂꯩꯕꯤꯈꯤꯕ ꯈꯣꯠꯂꯤꯕ ꯁꯤꯗꯩꯁꯤꯗ ꯊꯥꯗꯔꯤꯕ ꯄꯩꯁꯥꯁꯦ ꯁꯦꯟꯐꯝꯁꯤ ꯈꯛ ꯅꯠꯇꯅ ꯏꯆꯦꯅ ꯍꯧꯖꯤꯛ ꯄꯦꯀꯦꯖꯤꯡ ꯇꯧꯅꯅꯕ ꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯅꯔ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯀꯟꯇꯦꯅꯔꯅ ꯆꯤꯡꯕ ꯑꯗꯨꯒ ꯂꯦꯕꯦꯂꯤꯡꯁꯦ ꯇꯧꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯊꯥꯅꯕ ꯍꯣꯠꯅꯔꯛꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯕꯣꯛꯁꯅꯆꯤꯡꯕ ꯂꯩꯔꯛꯄꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯈꯛꯇꯗ ꯏꯆꯦ ꯊꯥ ꯑꯃꯒꯤ ꯑꯣꯏꯅ ꯏꯆꯦꯅ ꯏꯟꯚꯦꯁ ꯇꯧꯕꯁꯦ ꯂꯨꯄꯥ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯗꯗꯤ ꯏꯟꯚꯦꯁ ꯇꯧꯕꯤ ꯏꯆꯦ? ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯉꯁꯤꯁꯦ ꯀꯩꯅꯣꯁꯦ ꯄꯔ ꯕꯣꯛꯁꯤꯗ 30 ꯌꯧꯕ ꯌꯥꯎꯏꯀꯣ ꯑꯗꯣ 30ꯗꯣ ꯅꯣꯡꯃꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯤꯗ ꯑꯦꯚꯔꯦꯖꯗ 10 to 12 ꯊꯥꯗꯣꯛꯑꯦꯅ ꯈꯜꯂꯁꯦꯀꯣ ꯑꯗꯨꯒꯤ ꯆꯥꯡꯗꯨꯗ ꯑꯩꯅ ꯀꯥꯜꯀꯨꯂꯦꯁꯟꯗꯤ ꯐꯖꯅ ꯇꯧꯍꯧꯗ꯭ꯔꯦ ꯁꯤ ꯄꯣꯠꯁꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯑꯩꯅ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯆꯥꯡꯁꯦ ꯂꯦꯝꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯆꯥꯡꯗꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗ ꯏꯆꯦꯒꯤ ꯋꯥꯔꯛꯁꯦꯠꯁꯤꯗ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯌꯥꯎꯔꯛꯏꯕ ꯁꯤꯟꯃꯤꯁꯤꯡꯁꯦ ꯃꯈꯣꯏ ꯃꯁꯥꯅ ꯌꯥꯎꯖꯒꯦ ꯍꯥꯏꯅ ꯂꯥꯛꯈꯤꯕ ꯁꯤꯟꯃꯤ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯕꯤꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯆꯦꯅ ꯑꯩꯈꯣꯏꯒꯤ ꯁꯤꯃꯗꯤ ꯌꯥꯎꯔꯨ ꯂꯥꯎꯍꯩ ꯁꯤꯃꯗꯤ ꯀꯥꯟꯅꯕꯅꯤ ꯁꯤꯒꯤ ꯅꯣꯏꯒꯤ ꯁꯦꯂꯔꯤ ꯄꯤꯗꯣꯏꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯇꯧꯔꯒ ꯌꯥꯎꯈꯤꯕ꯭ꯔꯥ ꯏꯆꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯋꯤ? ꯇꯧꯕꯗꯤ ꯑꯍꯥꯟꯕꯒꯤ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯈꯔ ꯑꯗꯨꯝ ꯑꯅꯛꯄ ꯌꯥꯝ ꯅꯛꯄ ꯑꯗꯨꯗꯒꯤ ꯇꯧꯕꯤꯔꯝꯃꯦꯕꯀꯣ ꯃꯇꯨꯡꯗꯒꯤꯗꯤ ꯑꯗꯨꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯤꯅ ꯂꯥꯛꯑꯒ ꯑꯗꯨꯝ ꯃꯣꯏꯅ ꯑꯩꯈꯣꯏ ꯏꯆꯦ ꯏꯗꯣꯝꯆꯥ ꯁꯨꯃꯥꯏꯅ ꯇꯧꯅ ꯊꯕꯛꯁꯦ
ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯡꯉꯒꯗꯤ ꯌꯥꯎꯖꯒꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯅ ꯍꯥꯏꯔꯝꯃꯅꯤ ꯑꯩꯅ ꯃꯤꯡꯒꯤ ꯂꯤꯁ ꯃꯈꯩꯗꯣ ꯑꯗꯨꯝ ꯏꯍꯧꯔꯅꯤ ꯑꯗꯨꯗꯤ ꯌꯥꯝ ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯛꯄꯤꯔꯦꯀꯣ ꯑꯗꯩꯗꯤ ꯑꯩꯅ ꯃꯤꯡ ꯂꯤꯁꯇꯨ ꯏꯍꯧꯔꯒ ꯍꯟꯗꯛꯇꯤ ꯃꯤ ꯁꯨꯃꯒꯤ ꯁꯤꯡꯈꯩꯁꯦ ꯋꯥꯠꯇꯣꯔꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯑꯃꯨꯛ ꯀꯧꯔꯦ ꯑꯗꯩ ꯃꯇꯝ ꯃꯇꯝꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯌꯥꯎꯅꯈꯤꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨ ꯌꯥꯎꯈꯤꯕ ꯃꯇꯝꯗꯗꯤ ꯑꯩ ꯃꯤꯁꯤ ꯋꯥꯠꯇꯣꯔꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯂꯤꯁꯇꯨꯗꯒꯤ ꯑꯃꯨꯛ ꯌꯦꯡꯈꯠꯂꯒ ꯐꯣꯟ ꯇꯧꯔꯒ ꯑꯗꯨꯝ ꯀꯧꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯦ ꯑꯗ ꯃꯔꯨꯑꯣꯏꯅ ꯏꯆꯦꯅ ꯍꯦꯛ ꯍꯧꯗꯣꯛꯄꯤꯔꯛꯄ ꯃꯇꯝꯗꯒꯤ ꯏꯆꯦꯒꯤ ꯋꯥꯔꯛꯁꯦꯠꯁꯤꯗ ꯁꯤꯟꯃꯤꯁꯤꯡꯗ ꯁꯤꯟꯃꯤ ꯅꯨꯄꯤꯁꯤꯡꯁꯤꯗ ꯊꯕꯛ ꯄꯤꯕ ꯍꯦꯛ ꯉꯝꯃꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯁꯤꯗ ꯄꯨꯟꯅ ꯁꯤꯟꯃꯤ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯗꯤ ꯏꯆꯦꯅ ꯊꯕꯛ ꯄꯤꯕ ꯉꯝꯕꯤꯈ꯭ꯔꯒꯦ ꯃꯣꯏ ꯃꯁꯤꯡꯁꯦ ꯍꯥꯏꯗꯤ ꯇꯣꯛꯈꯤꯕꯁꯤꯡꯁꯨ ꯊꯥꯔꯒ ꯄꯨꯟꯅ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯅꯤꯌꯔꯂꯤ 40-50 ꯑꯗꯨꯋꯥꯏꯗꯤ ꯑꯗꯨꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦꯕ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨꯝ ꯂꯩꯌꯦꯕ ꯁꯨꯝꯕꯁꯦ ꯍꯥꯏꯗꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯑꯉꯥꯡꯁꯤꯡ ꯂꯩꯁꯥꯕꯤꯁꯤꯡ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔ ꯍꯥꯡꯉꯤ ꯈꯣꯠꯂꯤ ꯈꯔ ꯃꯇꯝ ꯈꯔꯁꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯕ ꯑꯣꯏꯅ ꯌꯥꯎꯒꯦ ꯍꯥꯏꯕ ꯑꯗꯨꯝꯕꯁꯨ ꯑꯗꯨꯝ ꯂꯥꯛꯈꯤꯑꯕ ꯑꯗꯨꯃꯥꯏꯅ ꯃꯇꯝꯒꯤ ꯑꯗꯨꯝ ꯍꯣꯡꯈꯤ ꯍꯥꯏꯇꯥꯔꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯗ ꯄꯤꯕꯤꯔꯤꯕ ꯁꯦꯟꯐꯝꯁꯤꯅ ꯈꯔ ꯃꯈꯩꯗꯤ ꯏꯃꯨꯡꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯏꯃꯨꯡꯒꯤꯗꯗꯤ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯌꯥꯎꯔꯝꯃꯒ ꯑꯉꯥꯡꯁꯤꯡꯁꯤꯅꯀꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯄꯩꯁꯥ ꯈꯖꯤꯛꯇꯪ ꯃꯣꯏꯅ ꯐꯪꯖꯔꯛꯄꯗꯨꯒꯤ ꯇꯧꯖꯔꯀꯥꯟꯗ ꯃꯦꯟꯇꯦꯅꯦꯟꯁ ꯇꯧꯔꯒ ꯀꯣꯟꯊꯪꯗ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯑꯥꯔꯟ ꯇꯧꯒꯗꯕꯅꯤ ꯀꯥꯏꯅ ꯈꯟꯖꯔꯒ ꯃꯁꯥꯒꯤ ꯆꯣꯡꯊꯣꯛꯑꯒ ꯂꯤꯡꯈꯠꯄꯁꯨ ꯌꯥꯎꯅꯈꯤ ꯏꯆꯦꯒꯤꯁꯤꯗ ꯌꯥꯎꯔꯝꯃꯒ ꯑꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯦꯅ ꯑꯩꯅ ꯑꯗꯨꯝ ꯂꯧꯖꯩꯑꯕꯀꯣ ꯍꯥꯏꯗꯤ ꯏꯆꯝ ꯆꯝꯕ ꯃꯣꯏꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯝꯕꯗꯨꯗꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯔꯣꯝꯗꯣꯝꯒ ꯂꯦꯞꯆꯕ ꯉꯝꯃꯒ ꯃꯥꯒꯤ ꯑꯣꯏꯕ ꯑꯗꯨꯝ ꯃꯥꯔꯀꯦꯠꯇ ꯇꯥꯔꯒ ꯉꯝꯅꯕ ꯍꯣꯠꯅꯔꯤꯁꯦ ꯑꯩꯅ ꯌꯥꯝ ꯊꯥꯒꯠꯂꯦꯕ ꯃꯣꯏꯗ ꯑꯗꯨꯝ ꯌꯥꯝ ꯐꯩ ꯃꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯈꯨꯠ ꯁꯝꯃꯒ ꯆꯠꯃꯤꯟꯅꯈꯤꯕ ꯑꯣꯏꯕꯗꯨꯒꯤ ꯃꯣꯏ ꯃꯔꯣꯝꯗꯣꯝ ꯂꯦꯞꯄ ꯉꯝꯖꯔꯤꯅꯤꯀꯣ ꯀꯥꯏꯅ ꯈꯜꯂ ꯀꯥꯟꯗ ꯌꯥꯝ ꯑꯗꯣ ꯏꯆꯦꯅ ꯍꯧꯖꯤꯛ ꯄꯨꯊꯣꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚꯦꯂꯨ ꯑꯦꯗꯦꯗ ꯄ꯭ꯔꯣꯗꯛꯁꯤꯡꯁꯦ ꯏꯆꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯐꯁꯥꯏ ꯂꯥꯏꯁꯦꯟꯁꯅꯆꯤꯡꯕꯗꯤ ꯄꯥꯏꯕꯤꯔꯕ꯭ꯔꯥ ꯏꯆꯦ? ꯄꯥꯏ 2018ꯗꯒꯤ ꯄꯥꯏꯔꯦ ꯐꯁꯥꯏ ꯂꯥꯏꯁꯦꯟꯁꯁꯦ ꯑꯗꯨꯒ ꯑꯃꯨꯛ 2000 ꯀꯩꯅꯣꯁꯤꯗꯅ ꯑꯃꯨꯛ ꯂꯥꯏꯁꯦꯟꯁ ꯑꯣꯟꯊꯣꯛꯑꯦ ꯑꯐꯇꯔ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯂꯥꯏꯁꯦꯟꯁ ꯑꯣꯏꯅ ꯑꯗꯨꯝ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯗꯨꯝ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕꯁꯦ ꯂꯦꯒꯦꯜꯂꯤ ꯑꯗꯨꯝ ꯑꯩ ꯆꯪꯁꯟꯕ ꯑꯗꯨ ꯌꯥꯝ ꯄꯥꯝꯖꯩ ꯑꯗ ꯑꯩꯅ ꯃꯇꯝ ꯌꯥꯝ ꯁꯥꯡꯅ ꯂꯩꯔꯝꯃꯤꯕꯒꯤ ꯃꯔꯝꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯑꯩ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯣꯏꯔꯝꯕꯁꯦ ꯑꯁꯤꯁꯤꯗ ꯉꯁꯥꯏꯒꯤ ꯆꯍꯤ 10 ꯑꯩ ꯑꯗꯨꯗ ꯑꯣꯟꯁꯤꯟꯕ ꯉꯝꯗꯦꯕ ꯍꯥꯏꯗꯤ ꯁ꯭ꯀꯨꯜꯒꯤ ꯑꯃꯨꯛ ꯆꯠꯅꯕ ꯍꯣꯠꯅꯕ ꯑꯗꯒꯤꯗꯤ ꯁꯣꯝꯗ ꯍꯜꯂꯛꯑꯀꯥꯟꯗ ꯑꯃꯨꯛ ꯑꯁꯤꯒꯤ ꯑꯃꯨꯛ ꯃꯦꯅꯦꯖ ꯇꯧꯅꯕ ꯍꯣꯠꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯀꯥꯟꯁꯤꯗ ꯑꯩꯅ ꯂꯦꯒꯦꯜꯂꯤ ꯃꯌꯥꯝ ꯃꯃꯥꯡꯁꯦ ꯊꯣꯛꯑꯒ ꯑꯩ ꯄꯣꯠꯁꯤ ꯌꯣꯟꯕ ꯉꯝꯗꯕꯀꯣ ꯑꯗꯨꯒ ꯂꯥꯁꯇ ꯑꯩꯅ ꯃꯁꯤꯗꯤ ꯑꯩꯒꯤ ꯏꯍꯨꯠ ꯁꯤꯟꯕꯤꯅꯕꯁꯤꯗꯤ ꯈꯔ ꯂꯨꯅ ꯊꯣꯛꯑꯅꯤ ꯃꯤ ꯏꯃꯨꯡ ꯑꯃꯅꯤꯁꯤꯁꯨ ꯍꯤꯡꯃꯤꯟꯅꯔꯤꯕꯅꯤꯅ ꯑꯗꯨꯅ ꯑꯩ ꯁ꯭ꯀꯨꯜꯁꯦ ꯔꯤꯖꯥꯏꯟ ꯇꯧꯊꯣꯛꯑꯒꯦꯅ ꯑꯗꯨ ꯇꯧꯊꯣꯛꯑꯀꯥꯟꯗ ꯂꯥꯁꯇ ꯑꯩꯅ ꯂꯦꯒꯦꯜꯂꯤ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯐꯁꯥꯏꯅꯆꯤꯡꯕꯁꯤꯡꯁꯦ ꯂꯧꯊꯣꯛꯑꯀꯥꯟꯗ ꯑꯃꯨꯛ ꯔꯤꯁꯇꯥꯔꯠ ꯇꯧꯕꯒꯨꯝꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯇꯧꯕꯅꯦꯕ 2018ꯁꯤꯗ ꯑꯗꯨꯗꯩꯅꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯣꯠꯁꯦ ꯂꯥꯛꯈ꯭ꯔꯤꯁꯦ ꯐꯁꯥꯏ ꯂꯥꯏꯁꯦꯟꯁꯁꯦ ꯌꯥꯎꯕꯗꯒꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯐꯁꯥꯏ ꯂꯥꯏꯁꯦꯟꯁꯁꯦ ꯌꯥꯎꯔꯕꯅꯤꯅ ꯑꯩꯅ ꯑꯗꯨꯝ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯣꯏꯅ ꯊꯥꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥꯁꯤda ꯃꯁꯛ ꯈꯪꯗꯕꯐꯥꯎ ꯌꯥꯎꯋꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯕꯖꯥꯔꯗꯨꯗ ꯌꯣꯜꯂꯝꯕ ꯄꯣꯠꯁꯦ ꯂꯩꯔ ꯄꯨꯔ ꯂꯥꯛꯑꯦ ꯌꯥꯝ ꯐꯖꯩꯅ ꯇꯧꯔꯒ ꯑꯗꯨꯒ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯀꯥꯏꯅ ꯈꯜꯂꯒ ꯁꯤ ꯌꯥꯝ ꯐꯖꯗ꯭ꯔꯥꯅ ꯅꯥꯜꯂꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯄꯨꯔꯀꯥꯟꯗ ꯌꯦꯡꯉꯨꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡꯁꯤꯡꯅ ꯃꯣꯏ ꯊꯪꯅꯕ ꯃꯤꯗꯨꯅ ꯂꯩꯔ ꯁꯤ ꯐꯖꯗ꯭ꯔꯥ ꯃꯤ ꯇꯧꯔꯤꯁꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯤ ꯌꯦꯡꯉꯀꯥꯟꯗ ꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯎꯔꯤ ꯃꯐꯝꯗꯨꯅꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯎꯋꯤ ꯑꯗ ꯏꯆꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯁꯥꯏ ꯂꯥꯏꯁꯦꯟꯁ ꯇꯥꯟꯅꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯦꯒꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯦꯡꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯂꯥꯛꯏꯀꯣ ꯑꯗꯨꯒꯤ ꯖꯔꯅꯤꯗꯨꯁꯨ ꯏꯆꯦ ꯃꯇꯦꯛ ꯑꯃꯇꯪ ꯂꯤꯕꯤꯌꯨ ꯁꯔꯁꯦ ꯑꯍꯥꯟꯕꯗ ꯑꯩꯅ ꯃꯦꯗꯥꯝ ꯂꯦꯝꯕꯤꯁꯤꯗ ꯍꯥꯏꯔꯦ ꯃꯦꯗꯥꯝ ꯑꯩꯁꯦ ꯂꯦꯒꯦꯜꯂꯤ ꯁꯨꯃꯥꯏꯅ ꯇꯧꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯨ ꯅꯪ ꯍꯦꯜꯞ ꯑꯝꯇ ꯇꯧꯕꯤꯌꯣꯅ ꯇꯧꯔꯒ ꯃꯥꯅ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤ ꯐꯁꯥꯏ ꯑꯣꯐꯤꯁꯁꯤꯗ ꯃꯥꯅ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯦ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯦꯅ ꯇꯧꯔꯒ ꯏꯁꯥꯁꯦ ꯆꯠꯂꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯆꯦꯜꯂꯦ ꯑꯗꯨ ꯆꯠꯂꯀꯥꯟꯁꯤꯗ ꯃꯣꯏꯅ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯒꯥꯏꯗꯂꯥꯏꯟ ꯄꯤꯕꯤꯔꯕꯗꯩꯗꯤ ꯐꯔꯦ ꯐꯔꯦꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯃꯦꯗꯥꯝ ꯂꯦꯝꯕꯤꯒꯤ ꯊ꯭ꯔꯨꯗꯒꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯐꯁꯥꯏ ꯑꯣꯐꯤꯁꯀꯤ ꯀꯥꯡꯕꯨꯁꯤꯡꯗꯣ ꯈꯪꯅꯩ ꯑꯗꯣ ꯑꯩ ꯏꯁꯥꯁꯤꯃꯛꯁꯨ ꯑꯩꯒꯤ ꯄꯨꯊꯣꯛꯏꯕ ꯄꯣꯠꯁꯤꯅ ꯍꯥꯎ ꯐꯥꯔ ꯀꯌꯥꯝ ꯃꯤꯑꯣꯏꯕꯒꯤ ꯍꯦꯜꯊꯁꯤꯗ ꯚꯦꯂꯨ ꯂꯩꯔꯤꯕꯒꯦ ꯂꯩꯇꯕꯒꯦ ꯍꯥꯏꯕꯁꯦ ꯈꯪꯖꯅꯉꯥꯏꯗꯃꯛꯇ ꯑꯩꯁꯦ ICRꯗ ꯀꯌా ꯆꯠꯂꯦ ꯃꯁꯤꯒꯤ ꯇꯦꯁ ꯇꯧꯅꯕꯒꯤ ꯔꯤꯄꯣꯔꯠ ꯂꯧꯅꯅꯕꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯑꯗꯨꯗ ꯑꯃꯨꯛ ꯃꯍꯤ ꯈꯤꯇꯪ ꯑꯣꯏꯔꯝꯕꯗꯒꯤ ꯑꯃꯨꯛ ꯎꯄꯥꯏ ꯂꯩꯇꯅ ꯑꯃꯨꯛ ꯇꯣꯛꯑꯦ ꯑꯗꯒꯤ ꯀꯩꯅꯣꯁꯤꯗ ꯐꯁꯥꯏ ꯑꯣꯐꯤꯁꯁꯤꯗꯁꯨ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯏꯁꯥꯒꯤ ꯄ꯭ꯔꯗꯛꯁꯦ ꯑꯗꯨꯝ ꯄꯨꯔꯒ ꯃꯣꯏꯗ ꯑꯗꯨꯝ ꯁꯕꯃꯤꯠ ꯇꯧꯋꯦꯕ ꯑꯩꯅ ꯄꯨꯊꯣꯛꯆꯔꯤꯕꯁꯦ ꯁꯤꯅꯤ ꯀꯌꯥꯝ ꯀ꯭ꯋꯥꯂꯤꯇꯤ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄꯅꯆꯤꯡꯕꯁꯤꯡꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯣꯏꯕ ꯌꯦꯡꯕꯗ ꯑꯣꯏꯔꯁꯨ ꯎꯁꯟꯅꯕꯒꯤꯗꯃꯛꯇ ꯑꯩ ꯑꯗꯨꯝ ꯄꯨꯔ ꯆꯠꯂꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯦꯕꯦꯂꯤꯡꯒꯤ ꯃꯇꯥꯡꯁꯤꯁꯨ ꯃꯣꯏꯗ ꯑꯗꯨꯝ ꯇꯥꯟꯅꯩ ꯑꯩꯅ ꯁꯤꯒꯤ ꯂꯦꯕꯦꯂꯤꯡꯁꯦ ꯑꯩ ꯁꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯦ ꯁꯥꯔ ꯁꯤ ꯌꯥꯔꯕ ꯈꯣꯠꯂꯕ ꯅꯣꯏ ꯑꯗꯨꯝ
ꯀꯩꯅꯣꯁꯨ ꯄ꯭ꯔꯨꯞ ꯇꯧꯅꯕ ꯑꯗꯨꯝ ꯄꯤ ꯑꯗ ꯃꯔꯨꯑꯣꯏꯅ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯊꯛꯄ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯨꯕ ꯅꯥꯟꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯍꯥꯏꯖꯔꯤꯕ ꯑꯗ ꯏꯆꯦꯗ ꯍꯧꯖꯤꯛ ꯍꯣꯠꯅꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤꯗ ꯃꯤꯅ ꯌꯦꯡꯕꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯃꯤꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯥꯒꯤꯁꯤꯗꯤ ꯅꯥꯟꯅ ꯇꯧꯋꯤꯅꯤꯍꯦ ꯃꯥꯒꯤꯁꯤꯗꯤ ꯐꯖꯅ ꯇꯧꯋꯤꯅꯤꯍꯦ ꯍꯥꯏꯕꯅꯆꯤꯡꯕ ꯈꯨꯗꯤꯡꯃꯛꯁꯤ ꯎꯍꯟꯅꯕꯒꯤꯗꯃꯛꯇ ꯏꯆꯦꯒꯤ ꯂꯩꯔꯤꯕ ꯁꯤꯟꯃꯤ ꯁꯤꯡꯁꯤꯗ ꯏꯆꯦꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯕꯤꯕꯒꯦ ꯏꯆꯦ ꯑꯗꯨꯃꯁꯨ ꯍꯥꯏꯕꯤꯌꯨ ꯑꯁꯤꯗꯤ ꯌꯥꯝ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯏꯕ ꯄꯣꯠꯁꯦ ꯑꯁꯤꯒꯤ ꯄꯣꯠꯁꯤ ꯃꯤꯑꯣꯏꯕꯗꯨꯅ ꯆꯥꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯣꯏꯗꯒꯤ ꯐꯪꯗꯣꯔꯤꯕ ꯚꯦꯂꯨꯁꯤꯡꯁꯦ ꯐꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯌꯥꯝꯅ ꯐꯖꯅ ꯑꯩꯅ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯐꯣꯁꯇꯦꯛꯀꯤ ꯇ꯭ꯔꯦꯅꯤꯡꯗ ꯌꯥꯎꯏ ꯑꯗꯨꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯑꯗꯒꯤ ꯐꯁꯥꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯀꯧꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯖꯦꯟ ꯑꯣꯏꯔꯨꯕꯗ ꯌꯥꯎꯏ ꯃꯇꯧ ꯀꯃꯥꯏꯅ ꯇꯧꯔꯒ ꯅꯈꯣꯏꯅ ꯁꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯏꯚꯟ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯂꯦꯞ ꯑꯃꯒꯤ ꯃꯑꯣꯡꯗ ꯊꯝꯕꯃꯛ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯌꯥꯔꯤꯕꯃꯛ ꯑꯩꯈꯣꯏ ꯏꯁꯥꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯑꯣꯡꯗ ꯍꯥꯏꯗꯤ ꯍꯥꯟꯕ ꯃꯇꯝꯗ ꯑꯗꯒꯤ ꯇꯧꯔꯤꯕ ꯁꯦꯝꯃꯤ ꯁꯥꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯋꯥꯛꯁꯦ ꯁꯤꯗ ꯌꯥꯝ fazana ꯍꯥꯏꯗꯤ properly ꯇꯧꯅꯤꯡꯕ ꯃꯌꯥꯝꯗꯣ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯌꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯁꯣꯏꯕ ꯍꯥꯏꯁꯦ ꯌꯥꯎꯍꯟꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯩꯈꯣꯏ ꯏꯁꯥꯃꯛꯅ ꯆꯥꯒꯗꯕ ꯄꯣꯠꯅꯤ ꯑꯗꯨꯒ ꯆꯥꯔꯤꯕꯁꯤꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯁꯤꯅ ꯆꯥꯔꯤꯕꯅꯤ ꯉꯁꯤ ꯍꯌꯦꯡ ꯅꯣꯡꯃ ꯁꯃꯥꯖꯁꯤꯒꯤ ꯑꯣꯏꯔꯛꯀꯗꯕ ꯑꯐꯕ ꯌꯨꯝꯕꯤ ꯑꯣꯏꯔꯛꯀꯗꯕꯁꯤꯡꯗꯨꯅ ꯆꯥꯔꯤꯕꯅꯤ ꯃꯣꯏꯅ ꯁꯥꯅ ꯑꯗꯨ ꯈꯜꯂꯒ ꯑꯩ ꯏꯁꯥꯃꯛꯅ ꯆꯥꯗꯅ ꯄꯣꯠꯁꯤ ꯅꯣꯡꯗ ꯊꯥꯗꯣꯛꯇꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ngasi ai na puthok chari ba posidi mainly student khakana chayeba khoi school chatpa matamda aduda ngasai gi ai khoi gi oijari ba imung gi oijari ba pik ba icha sing si student oiribani adu maina ai gi imung da yana value oiriba adu mai student sing duna saga doribani ba adu gi matam du da di ngasai gi kari khale hai matam da khona yamna section ma darkar lai adu miyobeda miyobagi health da shokada ba pose aina phanamak tongi haiduna su ai adumadi adum ꯀꯔꯕꯥꯔꯁꯤ ꯇꯧꯈꯤꯕ ꯌꯥꯏ ꯇꯧꯗꯕ ꯌꯥꯏ ꯑꯗꯨꯁꯨ ꯑꯗꯨꯃꯗꯤ ꯑꯩ ꯀꯤꯞ ꯇꯧꯔꯝꯃꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ MSꯒꯤ ꯃꯣꯇꯣꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯤꯒꯤ ꯑꯐꯕ ꯆꯤꯟꯖꯥꯛꯁꯤ ꯈꯤꯇꯪ ꯄꯤꯖꯕ ꯑꯩꯅ ꯄꯩꯁꯥ ꯌꯥꯝ ꯇꯣꯡꯉꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯌꯥꯝ ꯁꯦꯜ ꯇꯧꯅꯕꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩ ꯀꯩꯗꯧꯅꯁꯨ ꯇꯧꯔꯣꯏ ꯑꯩ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯃꯗꯤ ꯑꯗꯨꯝ ꯁ꯭ꯇꯦꯟ ꯇꯧꯒꯅꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯃꯛꯁꯨ ꯕꯖꯥꯔꯁꯤꯗ ꯃꯥꯔꯀꯦꯠꯁꯤꯗ ꯌꯥꯝ ꯐꯦꯁ ꯇꯧꯔꯤꯑꯦꯕ ꯑꯁꯤꯒꯨꯝꯕꯒꯤ ꯍꯥꯏꯗꯤ ꯃꯈꯣꯏꯅ ꯑꯗꯨꯝ ꯄꯣꯠꯌꯥꯟꯁꯤꯡ ꯃꯌꯥꯝ ꯌꯥꯟꯁꯤꯟꯕ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕꯁꯤꯡꯁꯤ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯌꯥꯝ ꯀꯣꯁꯂꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗꯨꯗ ꯀꯝꯄꯤꯇꯤꯁꯟ ꯍꯥꯏꯁꯤ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯃꯗꯨꯅ ꯌꯥꯝ ꯍꯣꯡ ꯊꯥꯖꯤꯜꯂꯛꯑꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯃꯜꯁꯦ ꯂꯨꯄꯥ 5ꯗꯪ ꯈꯦꯠꯅꯕ ꯑꯣꯏꯔꯁꯨ ꯃꯣꯏꯅ ꯂꯧꯅꯤꯡꯗꯕꯒꯤ ꯑꯁꯤꯒꯨꯝꯕꯁꯤ ꯌꯥꯝꯅ ꯊꯦꯡꯅꯈ꯭ꯔꯕꯖꯥꯠꯅꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯊꯦꯡꯅꯔꯒꯁꯨ ꯁꯪꯁꯥꯔꯁꯤꯗ ꯑꯩꯅ ꯁꯤꯒꯨꯝꯕ ꯈꯤꯇꯪ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯔꯝꯕꯁꯦ ꯑꯁꯨꯝꯕ ꯑꯁꯦꯡꯕ ꯑꯃ ꯑꯣꯏꯅ ꯇꯧꯔꯝꯒꯦꯅꯁꯨ ꯈꯟꯖꯩꯕ ꯑꯗꯒꯤ ꯌꯥꯝꯅ ꯊꯣꯏꯗꯣꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯅ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯇꯧꯖꯅꯤꯡꯕꯗꯀꯣ ꯍꯧꯖꯤꯛꯇꯤ ꯏꯁꯥꯁꯦ ꯑꯩꯅ ꯑꯣꯝ ꯁꯥꯟꯇꯤꯒꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯖꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯔꯤꯁꯨ ꯈꯟꯖꯩ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯄꯨꯊꯣꯛꯆꯔꯒ ꯄꯤꯖꯔꯤꯕꯁꯤꯡꯁꯦ ꯄꯤꯖꯔꯀꯥꯟꯗ ꯃꯈꯣꯏꯗ ꯑꯁꯦꯡꯕ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯁꯥꯟꯇꯤ ꯃꯁꯤ ꯆꯥꯔꯨꯔꯒ ꯕꯨꯗꯤ ꯂꯧꯁꯤꯡ ꯊꯣꯛꯑꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ ꯑꯣꯏꯔꯁꯅꯨ ꯃꯁꯤ ꯏꯁꯣꯔꯒꯤ ꯄ꯭ꯔꯁꯥꯗꯅꯤ ꯈꯜꯂꯒ ꯉꯁꯤ ꯑꯩ ꯑꯗꯨꯝ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯁꯨ ꯑꯗꯨꯝ ꯆꯪꯁꯤꯟꯕꯁꯦ ꯑꯗꯨꯝ ꯍꯧꯔꯦꯕ ꯑꯗꯣ ꯏꯆꯦ ꯃꯔꯨꯑꯣꯏꯅ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯈꯪꯖꯅꯤꯡꯕꯅ ꯑꯩꯈꯣꯏꯒꯤ ꯍꯩ ꯑꯆꯥꯔ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯔꯣꯝꯗꯒꯤꯕꯨ ꯑꯣꯏꯔꯣ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤꯕꯨ ꯑꯣꯏꯔꯣ ꯄꯨꯁꯜꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯍꯩ ꯑꯆꯥꯔꯁꯤꯡꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯃꯈꯣꯏꯒꯤ ꯃꯆꯨ ꯐꯖꯅꯕꯅꯤ ꯈꯪꯗꯦ ꯃꯍꯥꯎ ꯂꯩꯅꯕꯅꯤ ꯈꯪꯗꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯀꯦꯃꯤꯀꯦꯜꯁꯤꯡ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯤꯀꯣ ꯑꯗ ꯏꯆꯦꯒꯤꯁꯨ ꯑꯣꯏꯅ ꯏꯆꯦꯒꯤ ꯃꯐꯝ ꯑꯁꯤꯒꯤꯗꯒꯤ ꯑꯣꯏꯅ ꯄꯨꯊꯣꯛꯄꯤꯔꯛꯏꯕ ꯍꯩ ꯑꯆꯥꯔꯁꯤꯡꯁꯦ ꯃꯁꯤ ꯁꯦꯝꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯔꯤ ꯃꯆꯥꯛ ꯁꯤꯖꯤꯟꯅꯕꯒꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯠꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨ ꯁꯤꯖꯤꯟꯅꯕꯒꯦ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯑꯩꯒꯤ ꯄꯣꯠꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯔꯁꯤꯡꯁꯤꯅ ꯄꯥꯝꯃꯤꯁꯦ ꯌꯥꯝꯅ ꯏꯆꯝ ꯆꯝꯕ ꯄꯣꯠ ꯑꯩꯈꯣꯏꯅ ꯑꯩꯒꯤꯗꯤ ꯀꯦꯟꯗꯤꯁꯤꯗ ꯀꯔꯤ ꯍꯥꯞꯄꯅꯤ ꯀꯦꯃꯤꯀꯦꯜ ꯀꯩꯝ ꯍꯥꯞꯅꯤꯡꯉꯥꯏ ꯂꯩꯇꯦ ꯆꯤꯅꯤ + ꯊꯨꯝ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏ ꯑꯣꯏꯍꯜꯂꯒ ꯍꯩꯅꯧꯁꯦ ꯗ꯭ꯔꯥꯏ ꯑꯣꯏꯍꯜꯂꯒ ꯑꯃꯈꯛ ꯄꯨꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯁꯨ ꯏꯆꯝ ꯆꯝꯕ ꯆꯤꯅꯤ ꯍꯥꯞꯄꯒ ꯁꯤꯖꯤꯟꯅꯕꯅꯤ ꯚꯦꯅꯦꯒꯔꯐꯧ ꯏꯚꯟ ꯚꯦꯅꯦꯒꯔꯐꯧ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯦ ꯃꯤꯉꯣꯟꯗ ꯄꯤꯖꯕ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏꯁꯤꯗ ꯅꯨꯡꯉꯥꯏꯕ ꯈꯛꯇꯪ ꯐꯥꯎꯍꯧꯕꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯩꯝꯇ ꯆꯤꯡꯅꯕ ꯂꯩꯇꯦ ꯍꯣꯏ ꯁꯝꯇꯥꯏꯝꯁ ꯃꯤꯑꯣꯏꯕꯅꯤ ꯑꯩꯈꯣꯏ ꯂꯦꯕꯔꯃꯛ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩꯅꯣꯗ ꯃꯦꯆꯤꯟꯅ ꯄꯨꯊꯣꯔꯛꯄꯗꯐꯥꯎꯗ ꯑꯁꯣꯏꯕ ꯌꯥꯎꯔꯤꯀꯣ ꯁꯝꯇꯥꯏꯝꯁ ꯑꯗꯨꯒꯨꯝꯕꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯈꯖꯥꯛ ꯁꯤꯗ ꯈꯤꯇꯪ ꯐꯪꯒꯤ ꯃꯥꯟꯕ ꯂꯥꯛꯏ ꯈꯣꯠꯂꯤꯒ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯅꯣꯡ ꯐꯥꯗꯣꯛ ꯃꯤꯑꯣꯏꯕꯅꯤ ꯁꯣꯏꯗꯕ ꯉꯝꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯃꯤꯁꯤꯡꯗꯨꯗ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯔꯤꯀ꯭ꯋꯦꯁ ꯇꯧꯏ ꯊꯦꯡꯛ ꯌꯨ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝꯕ ꯄꯣꯠ ꯑꯃ ꯄꯤꯕꯤꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯏꯁꯣꯔꯒꯨꯝꯕꯅꯤ ꯅꯣꯏꯁꯦ ꯅꯣꯏꯅ ꯁꯨꯝꯕ ꯐꯠꯇꯕ ꯄꯣꯠ ꯑꯃ
ꯀꯁꯇꯃꯔꯗꯨꯗ ꯄꯤꯕꯤꯈꯤꯗꯕꯁꯦ ꯑꯁꯤꯒꯤꯗꯃꯛꯇꯁꯨ ꯌꯥꯝ ꯊꯥꯒꯠꯂꯤ ꯅꯈꯣꯏꯅ ꯄꯤꯕꯤꯔꯛꯄ ꯐꯤꯗꯕꯦꯛꯇꯨꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯊꯦꯡꯛꯁ ꯇꯧꯋꯦꯅ ꯁꯨꯃꯥꯏꯅ ꯋꯦꯜꯀꯝ ꯇꯧꯖꯩ ꯏꯆꯦꯅ ꯉꯁꯤ ꯐꯥꯎꯕꯗ ꯆꯍꯤ 36 ꯖꯔꯅꯤꯁꯤꯗ ꯀꯣ ꯏꯆꯦꯒꯤ ꯁꯤꯟꯐꯝꯒꯤ ꯖꯔꯅꯤ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕ ꯃꯤꯀꯨꯞꯁꯦ ꯏꯆꯦ ꯀꯔꯝꯕ ꯃꯤꯀꯨꯞꯅ ꯑꯣꯏꯕꯤꯈꯤ ꯑꯗꯨꯝꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕꯁꯤꯅ ꯑꯃꯨꯛ ꯑꯩꯁꯦ ꯀꯩꯅꯣꯒꯗꯤ ꯌꯥꯝ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯃꯦꯂꯥꯒꯁꯤ ꯌꯥꯎꯗꯅ ꯈꯣꯠꯇꯅꯗꯤ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨꯕꯨ ꯌꯥꯝ ꯃꯇꯤꯛ ꯆꯥꯕꯗꯤ ꯑꯣꯏꯖꯕ ꯉꯝꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯃꯈꯛ ꯀꯩꯅꯣꯅ आत्माना सिल्लगा अमुकक तौगियेबको अदैदे एवार्ड मचा अमकक फंगी करम्बा एवार्ड नोचे अदुगी डिस्ट्रिक्ट लेवलगी फार्मर गी ओइना फंगिबनेबको अदु याम नुंगाय अदगी केबीके नगा दुम इज द बेस्ट वुमेन एवार्ड का चिपीबीबा हाइदि कशु यावबा नत्रगसु दुम हाइदि अखोइगी असाइगी मैम होनजरी गायना खनबीबा ओइरा माली गायना खनजबा मतमसिदा अखोइसि सानि तुमनि खंगदबा इवन दम होनरिबा थबकसिदा दुम लुप्पगा लेबा मतम अदैदा दुमाइना याम नुंगाय अदुगा याम हेना नुंगायबा मनको अखोइगी ngसाइगी पोसे अखोइना मी सिंजिना फार्मर सिंजिना पोट खरा खकसे योनबा होनबदा मोइदा याम वारंबा अदुगा केलगा लेमाइसिदा तारगा हाइंग खुंयामी मयाम इल्लगा पत्तना मांगबा मयाम से अदुगिदो कछु लेत्रबा अयमा संसार सिदा लाकपदगी सी पोसे भेलू हापगा मयाम सिदा कानबा पोट अमा पुथोफंगम मी गायना खलु काना नुंगाइजबा कंट्रीब्यूशन इचेना असुक यामना वाना होनबिरकपसिदा माइ पाकपगी लंबिददी खोंग थांजिला अब अमरोमदा माइ पाए हाइबसु यारे अदा हौजिक फावबगी जर्नी सिदा इचे मरी लेनबा डिपार्टमेंट सिंगी माइकैदा दुगा गवर्नमेंट गी माइकैदा इचेगी माइकैदि करी करी वाफम थंबिनिंग अदुमसु हाइबि आइना तौजनिंगबसे हाइदि अखोइसे सुमाइना सरकार की माइगैदगी सर्वे कयामसु लाखरे दुम लाखरे सीसी तौबो खोपा दुमाय दुम पिखै की मतम गी अदु आई इसा मंगनदि मेनली अदुदा चेंदना चोंगना तौबसे सिबुदि होय आगी साइके असोनबा हाइगद्रा असमा ngamjada hauji hauji yamna pendadabasi yongune ai urisini noi hauji walda leisi si syntax mathak khandabida leiba even asi maktasu amatang taruna saraga adagidi leiriba aigi haliba pochai makaisi yamna glass na michel challaga tawraga phajana room amada yamna finishing production sigi adugumba mayam tawangam mayam leiri haiba ado haiba punamakse depend upon money oibina adudane ba yamna khangom khangdaba tawhum khangdaba adugumba se mayam lei haitar maru oina nupi entrepreneur ama oina yamna hotnaba kanbi haijaba tare adugumba nupi ama oina aikogi lamdam asigi nupi oibi singda kari kari wafam ichena thambiningi aroibada thambiyo chume tawgi haina lepkraba thabak singche यामना थमोइ सेंबगा लोइनना कथोक अमा यावद्रगदि सुखंग मोय अखोइना तौरिबा थबकसिदा पैसादा बेस तौ ताबा नेबर सुखंग मोय पोसिगी वैल्यू दु कक्तनि को खंगा तौजरिबा सिंसे अदुगा अखोइना मसिदा पैसागी दमकता ओइना थबक सुरिनेना खनबा तारबा ngasi करिगुम फंक्शन अमा वाव तौबा ngमोय अदु यामना अखोइना तौरिबा थबक खरसिना यामना इसोरबु कीना कोइना यामना मांगदा संगसिनबा ngमनबा होटनबनि प्रॉब्लम कयाम लागासु ए मसिदि कैसु लेबा नते अखोइ थेंगनदबा यादबनि तौदबा यादबनि कोना खलकांदनेबा ngममिसे ngasi अदु नत्रगा खितंग फेस अमा लाको मतमदा वुमेन्स एंटरप्रेन्योर ओइबनिना अखोइदा निमिदांगी थबक सिंसिदा यामना करि हाइतारे याम नुवाइतबा पांथोकपदा तौनिंबा थबक मयाम लेबा इवन ऑफिस की मतंगदा ओरगसु सुंबसि याम लैये दुना मसिगुंबसे कया लैजरगसु अखोइना मसिदि कैसु नते अखोइ का थोप अमगा लोइना याम सिंसियरली वाक तौबा मतमदा कैदोबै माइपा ओइदिनो हाबसे मसि थमजनिंगे बि खुदिमक्ता अखोइ से यामना हाइदि अदुम नुपी अमा ओरगा चा इसिंग थोंगा लेगदबनि अदगी अदुगुम्बा सिंसिदा अदु सुंगना नतबिदा आई लाइक तंबा याय तंदबा याय आई तौरिबा थबक खरसे याम सिंसियरली अखोइ तौगदबनि हाबगी थोंगाबु लेरदि लोइना मकंगनि हाबसे याम फजना दम थमजनि सेनमिट लोन द सुमतेंग पांगबा दुगा इपुरोइबगी अमदि इचा इसुसिंगी माकी लाइक तंबगी ओइरो खजिकता सुमतेंग पांगसन बंगम हाइबसे ख्वाइदिगी मरु ओइ हाइरिबा मयाम असिदगी मरक्तगी अखोइ इचेगुम्बा अमा लेरमगने हाइबसे इचे अखोइना उबा फंगजरे इचे बो अखोइगी इम्फाल टुडेगी माइकैदगी अमुका हना थागतप फोंदोकचरी लोइना इचेना चंगसिन बिरिबा लम असिदा हेना अखोइगी माइ पाकना चंगसिन बंगम बो ओइबियो हाइना अमुका हना थागतप फोंदोकचरी इचे आइगी साइडगी सु यामना थैंक्स तौजे कक्सिंग वारी साबलाई काय पावन पयंगदे नंग बंगलो सिदिना अदो हौजिक लैरिबा वर्कशॉप सिदा थबक यावबिरकपसे कयामु यामना कुइरबगे
Sahi ahum tangkai. Mana magi mating pang na boy na mayam si pulap hingin si hayraga. Pada laki bana. Kari phaubi guest yaubada. Adum yam nungai makan mayam mating na de. Am si nungai mayam pun ba se kwa. Ade ichi china somgi thagi oina salary pibi ba matamda thagi oina lupa kayam ki changda di pibi ba ke. Adum manga taruk ki jang dum yaure adagi aina satpa matamda lepa adagi adum hoi adum manga taruk hai sumaina adum tawe. Ado somna thabak mafam se thabak suba yaubi khibase isana yauning na yaubi khibra natraga na ichi na kauraga mafam asida no yauru la o sumaina tawba si saba lei khotpa lei haibuna chingba yau khibra adum su kamai taw. Ai isana adum yana sida laaga yautagimne ati negi se sumaina tawe habse pau tare dagi adum thiyaga sana adum sana lakpi khibane ba ada hojik thagi oina phangbiri ba senpham se masi isa khaki oina sijina bibra haide ba senpham singdi kari kari da sijina bi laisa bimba simale oire mane adagi imungi mama babagi mateng pang laisa bi oi bani na ngasai phangi ba paisa se makeup daga de sijina bi da bro adum sinare mayam adu gumba su dum yaure ba ada kari kari di wafam haibi ningi lamda masigi nupi oi bi singdai ko gi nupi sinmi omo oina isana hotna biri ba sumaina kari kari wafam di thambi hoi mayam ma hoi ai khakta tawe habadi na te mayam su tawre do sumaina punna adum hingminna ba mayam amana amma mating pangnaraga afaba lambi sida adum satlaninge mayam adu yum palaga di tokpi doiro adum makha tan yam tongan ba ma yum pan doi si kakching da dum pan doiro natraga da kamai tok dei hotna ge habadi adum khanda adum leije sumaina adum ninegi makha da leiraga adagi aigi oirasu tongan ba ma adum ngam jage inde wakan khanje ado marak thana khogi lamda masigi nupi oi bi sing se ayam banai khoi nupa sing sina dominate tawbo oina nupa sing sigi makha da leibo oina lei ko ai khogi leisari ngai kanda isei sakpa chatlamaga su mayum pala kanda hekto hanki ba leisari ngai da thabak tawramaga su mayum palaga hekto ki ba kaya marum ma yawi ko habadi nupa ga nupi ga leiminari ba ani si wakhal manarakta ba na maram oiraga nupi na tawba thabak se nupa na yani ngakta ba adu maina kaya gumba ma mayam ma thoi ko ado som se hauji hauji se haya char sem ba sida maroina mai onsen birini ko hayeng yum palaba matamda aigi nupasina haibadi somgi ipuroi basina kaigumba yaraktaba thoba taragadi somna kari kari wafam thambigane ase hoi ibani gi wakalon oye ko adu yadana ngai maram su leiroi haina khale akhalon hadi khangnaraga amana mating pangna bane na dumaina dum haitage kaiso hadi athing bai do mi khangge ba duna ta khodi se